ꯑꯍꯥꯟꯕꯃꯛꯇꯗ ꯊꯧꯔꯝ ꯌꯦꯡꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯗꯤ ꯖꯤꯕꯟ ꯅꯥꯎꯔꯦꯝ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯂꯥꯟꯊꯣꯛꯆꯔꯤ entertainment program ꯊꯧꯔꯝꯁꯤꯗ ꯏꯁꯩ ꯁꯛꯄ ꯌꯥꯔꯦ ꯏꯁꯩ ꯁꯛꯄꯁꯨ ꯌꯥꯔꯦ ꯗꯥꯏꯂꯣꯛ ꯇꯧꯕ ꯌꯥꯔꯦ ꯁꯩꯔꯦꯡ ꯊꯤꯕ ꯌꯥꯔꯦ ꯂꯣꯏꯅ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯖꯒꯣꯏ ꯁꯥꯕ ꯈꯛꯇꯅꯤ ꯌꯥꯗꯕ ꯍꯣꯏ ꯖꯒꯣꯏ ꯁꯥꯕꯗꯤ ꯑꯩꯈꯣꯏꯅ ꯎꯔꯣꯏꯗꯕꯅꯤꯅ ꯖꯒꯣꯏ ꯁꯥꯕꯗꯨꯗꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯇꯩꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ entertainment programꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯇꯥꯕꯤꯔꯤꯕ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯥꯏꯐꯇꯁꯨ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯃꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯆꯥꯎꯕꯤ ꯍꯤꯖꯝ ꯀꯨꯏꯔꯦ ꯅꯥꯎꯕꯤ ꯅꯣꯡ ꯏꯆꯦ ꯄ꯭ꯔꯃꯦꯁꯣꯔꯤ ꯋꯥꯍꯦꯡꯕꯝ ꯊꯥꯒꯠꯆꯔꯤ ꯏꯟꯗꯨ ꯑꯣꯏꯅꯥꯝ ꯒꯨꯗ ꯏꯚꯤꯅꯤꯡ 이제 보니마시 오이남 미스턴던 타가서리 이제 모뱀 이제 아베 강연범 타가서리 매ям 뽐나먹 그가 컴버도이점 이마마니 돈비움남 타가서리 이제 엔저나 이제 아잉비움남 가이트리 헤롬 역설레 돔나우 욤스 아한바 탱너버니 ngasi ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯩꯕꯤꯔꯤꯕꯁꯤꯡ ꯌꯥꯝ ꯌꯥꯡꯅ ꯆꯪꯕꯤꯔꯛꯄ MD ꯑꯃꯤꯔ ꯈꯥꯟ ꯊꯥꯒꯠꯆꯔꯤ ꯔꯤꯅꯥ ꯅꯤꯡꯊꯧꯖꯝ ꯎꯗ ꯀꯨꯏꯔꯦ ꯍꯥꯏꯕꯤꯔꯛꯑꯦ ꯉꯁꯤ ꯎꯅꯔꯦ ꯕꯤꯁ꯭ꯋꯥꯆꯟꯗ꯭ꯔ ꯃꯣꯏꯔꯥꯡꯆꯥ ꯊꯥꯒꯠꯆꯔꯤ ꯍꯥꯏ ꯑꯗꯨꯗꯤ ꯏꯕꯣ ꯀꯩꯅꯣ ꯇꯧꯁꯦ ꯉꯁꯤꯁꯦ ꯀꯣꯜꯁꯦ ꯁꯠ ꯁꯠ ꯂꯧꯈꯠꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯀꯣꯂꯔꯁꯦ ꯑꯃꯨꯛ ꯀꯅꯥꯅꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩꯗꯣ ꯅꯦꯅꯦ ꯔꯥꯁꯃꯅꯤ ꯑꯣꯏꯁꯦ ꯏꯆꯦ ꯃꯅꯥꯛ ꯌꯧꯔꯛꯑꯦꯕꯀꯣ ꯑꯩꯗꯤ ꯏꯁꯥꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯅꯦꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯇꯨꯁꯜꯂꯨꯔꯦꯗ ꯑꯗꯨ ꯏꯅꯦꯟ ꯍꯥꯏꯍꯜꯂꯛꯑꯒꯦ ꯏꯆꯦ ꯃꯤꯡ ꯍꯥꯏꯔꯛꯑꯣ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯆꯦ ꯃꯤꯡ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯅꯟꯗꯤꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯗꯤ ꯕꯣꯔꯥ ꯑꯗꯒꯤ ꯁꯒꯣꯜꯁꯦꯟ ꯉꯥ ꯌꯥꯎꯗꯕꯒꯤꯕ ꯑꯂꯨ ꯁꯣꯛ ꯑꯃꯒ ꯆꯥꯏ ꯍꯣꯏ ꯍꯣꯏ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯆꯝꯕ ꯃꯊꯦꯜ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯁꯒꯣꯜꯁꯦꯟ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯏꯄꯥ ꯏꯄꯨꯁꯦ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟ ꯉꯥ ꯍꯦꯟꯕꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯇꯧꯅꯔꯝꯃꯤ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯏꯆꯦꯍꯣꯏꯒꯤ ꯖꯒꯥ ꯁꯣꯝꯗ ꯍꯧꯖꯤꯛꯁꯦ ꯂꯧꯁꯤꯡꯒꯤ ꯐꯤꯕꯝꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯏꯁꯤꯡꯗꯤ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯏꯗ ꯂꯧꯁꯤꯗ ꯑꯣ ꯑꯗꯣ ꯇꯨꯔꯦꯟꯒꯤ ꯏꯃꯥꯏꯗꯤ ꯑꯗꯨꯝ ꯍꯟꯊꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯗꯤ ꯈꯔ ꯍꯟꯊꯔꯦ ꯍꯥꯏꯌꯦ ꯑꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗꯤ ꯃꯤꯄꯥꯏꯅꯤꯡꯉꯥꯏꯒꯤ ꯁꯔꯨꯛꯁꯦ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯅꯦꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯊꯥꯒꯠꯆꯔꯤꯁꯦ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯏꯆꯦ ꯀꯔꯤ ꯎꯠꯄꯤꯒꯅꯤ ꯏꯁꯩ ꯁꯛꯂꯛꯀꯦ ꯌꯥꯏꯌꯦ ꯏꯁꯩ ꯌꯥꯏ ꯏꯆꯦ ꯏꯁꯩ ꯈꯣꯟꯖꯦꯜ ꯇꯥꯊꯣꯛꯁꯦ ꯍꯣꯏ ꯏꯃꯥꯗꯒꯤ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯅꯦꯍꯟ ꯏꯅꯦꯍꯟ ꯑꯣ ꯏꯅꯦꯍꯜ ꯑꯗꯨꯗꯤ ꯏꯆꯦ ꯀꯧꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯒꯤ ꯏꯅꯦꯍꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯁꯛꯂꯛꯑꯒꯦ ꯍꯣꯏ ꯍꯧꯕꯤꯔꯁꯤꯅꯦꯅꯦ ꯑꯗꯨꯗꯤ ꯑꯃ ꯍꯦꯛꯇ ꯁꯛꯂꯛꯑꯒꯦꯀꯣ ꯑꯃ ꯍꯦꯛꯇ ꯁꯛꯆꯜꯂꯣ ꯌꯥꯏ ꯏꯅꯦꯍꯟ ꯌꯥꯏ ꯈꯔ ꯐꯖꯗꯧꯕ ꯈꯔ ꯂꯥꯡꯗꯧꯕ ꯂꯝꯂꯥꯟꯕꯅꯤ ꯈꯟꯈꯤ ꯅꯪꯕꯨ ꯑꯩꯅ ꯎꯔꯨꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯅ ꯎꯔꯨꯕ ꯃꯤꯀꯨꯞꯇꯨꯗ ꯃꯇꯝ ꯀꯌꯥ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯈꯜꯂꯛꯈꯤ ꯅꯪꯒꯤ ꯋꯥꯈꯜ ꯅꯧꯍꯧꯅ ꯅꯧꯅ ꯅꯧꯍꯧꯅ ꯅꯧꯅ ꯂꯝꯂꯥꯟꯕꯅꯤ ꯈꯟꯈꯤ ꯅꯪꯕꯨ ꯅꯁꯨꯡꯂꯥꯡꯒꯤ ꯈꯟꯈ꯭ꯔꯕ ꯋꯥꯈꯜ
nasunglangi 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 khankraba wakhal kari khalli aina khangjai phongdokpa haijadraba irada khanglamloi haibiganu nungsiba 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 lamlan pani khanki nangbu laglabada matam ama nanggi aigi taibang oina hongdok sakene sinajagi hongdok sakene sinajagi ai haki lay jaba nungsiba 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 lamlan bani khanki nangbu aina uruba mikup tuda aina uruba mikup tuda matam kaya kaya aukrabatunda kalaki nangi wakal nauna 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 lamlan bani khanki nangbu. Thank you, Loiser. थाजरी ने यामना फजबा हाइतारे इनेगी खोंजेंदगी असेंबदि होय आइदि सकतो पुगाव पुरकपदा गावरे तमिसे होय इसै मेकसु फजबा खोनसु फजबा अदुम चानागी हाइतारे थागसरी ने थोरम मसिबु मपुंग फान बिरंबा थागसरी मथंगी कोलर दमु खुदोंग साबा पिजरी हाय सी तराम नोंसरी इबुंग जय कोनथौजों नेने इचे सोमोबला नेने मेमसा सगोल सेम जोया तराम नोंसरी अमरजित लोवांग ममा बिमलता थागचरी ममा इबे आइ मसु यौसन बिरे इचे अंजना थागचरी लिंथोय थौनौजों थैंक यू इबुंगनि माइ मैते थागचरी मे अपमना मथंगी कोलम मुलो खसि कोइबो हेलो 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 ताबी ब्रो हेलो Hello, Sasha. कराय दन सिए ले करी नोम सु सी लिरा मी लिरा कई नोम सु तो कोल मा फंगी न सिएन बा माले मी लेतब जगा दा Angang tumba adugi थागसरी आहान बद मिंग लेफम हाइबिसी ai sa no pose mai de gi puja ताराम नो ओक्सरी कोल सिंग असिना आहान बा फंगी ब्रो mamang da hum mari rak phangra sa करी मथेन साबी रगे usoi kang su maga yel amaga thonge sa अस अदुदि चाबा यारम दौ मानद्रे बो नो हाइसिबो put amaga होय स मथेन जाय तारे उसोय जुदु मुजि हयें कांगी हाइदि दुमाइ तौबिनु हक्सांग नुंगाइ रोय होय इसै जिबु थोलक तो मानब्रो इबो सही जेदी सही गा साइगी तो डायलॉग का तो चारम गया दौरिबा तो चांग दुगा होय सकलक दौरिबा इसै दुगा थांजन रोय द्राइबा aga isai sang si ga gi phone de su pang phang da ba होय अदो ngasi se dum isai sa su yare dialogue to su yare ngasi dum mix ni hai tare ne ahan ba ko la roi gi taw ni dum ngam hawdre थागसरी अनि सुबो कोलर और सुदम हाइदि इनोप नोप त्रे सारि बम मथेन दुने अदगी कोन सुदम अनि सुदा फंगतो खरे हाइ तारे ने phone je ani pa ga ni taw je हाइमा फोन जे अमा खतना तबिदा फोन अनि पाइरगा थागत नि हाइ थवाइ ताना सुनोपी रि तौरिसे होय
ꯀꯔꯤ ꯏꯁꯩꯒꯗꯤ ꯉꯪꯉꯛꯇꯧ ꯃꯥꯜꯂꯤ ꯏꯕꯨꯡ ꯃꯑꯣꯡꯁꯦ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯩꯁꯦ ꯏꯁꯩꯁꯦ ꯑꯇꯞꯄꯗ ꯑꯣꯏꯅ ꯇꯧꯒꯦ ꯁꯥꯔ ꯁꯥꯔꯕꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯇꯥꯃꯤꯟꯅꯔꯒꯦ ꯃꯌꯥꯝꯒ ꯍꯣꯏ ꯍꯧꯖꯔꯛꯑꯒꯦ ꯍꯧꯕꯤꯔꯛꯑꯣ ꯍꯧꯕꯤꯔꯁꯤ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤꯁꯨ ꯌꯦꯛꯅꯕꯅꯤ ꯅꯪꯁꯦ ꯋꯥꯍꯪ ꯈꯔꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯕꯅꯤ ꯅꯃꯥꯡꯃꯛꯇꯗ ꯄꯥꯎꯈꯨꯝ ꯇꯃꯛ ꯄꯤꯌꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯊꯃꯣꯏꯁꯨ ꯄꯤꯔꯛꯄ ꯑꯁꯨꯝꯅ ꯑꯩꯕꯨ ꯄꯥꯎꯊꯣꯛꯅꯕꯔꯥ 사자 좀 달비니 하이나 사자 좀 달비니 하이나 삼랑 뿡칼라비니 아이셰 마부 빨라비니 아이셰 아두부 강하우데 눈시바 까리노 난기 사골기 랑떡니 뽑닝새 강하우다 난기 사골기 막온다 랑떡니 뽑닝새 강하우다 난기린다 찾았다 파타방암드레 이틀새 마시라미암나 하이나리바 뭉시바 하이바 똥암비도 Pele nangi pakhunda Pele nangi sajata Aigi miyam sunung shiba Aibu sunung shiba tambiba Nangonday hin balay daroy Sangshilaro nakshida Jinbiraro nasom sinapada Kinta halo chitna sambunsi Bunsi sinta tung inna Zatluro na yung lamdamda Ngayrangge nang nahalagpa Nangi nukshiba na talaba Tawai masase konduna Minog may salagshida Tawai masase konduna Minog may salagshida He pukchen chau bayik na ba He nungshibा gilanmi He thawai gi thawai He thawai gi thawai He thawai gi thawai Lojare sa miss Hello ꯏꯁꯩꯁꯤ ꯃꯩ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯐꯣꯟꯁꯦ ꯐꯅꯤꯑꯦ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯇꯥꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯩ ꯐꯖꯕ ꯏꯁꯩꯅꯤ ꯊꯥꯒꯠꯆꯔꯤ ꯐꯖꯕ ꯏꯁꯩꯁꯦ ꯑꯩꯅ ꯁꯛꯄꯗ ꯃꯥꯡꯒꯗ꯭ꯔꯅ ꯄꯥꯈꯠꯂꯤꯅꯤ ꯏꯁꯩ ꯑꯩꯗꯤ ꯃꯇꯦꯛ ꯑꯃ ꯁꯛ ꯂꯣꯏꯈꯤꯗ꯭ꯔꯅ ꯈꯟꯕꯅꯦ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯇꯥꯖꯍꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯈꯣꯟꯖꯦꯜꯒ ꯏꯁꯩꯒ ꯀꯣ ꯑꯗꯨꯝ ꯆꯥꯟꯅꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯊꯧꯔꯝ ꯑꯁꯤ ꯑꯗꯨꯝ ꯂꯥꯟꯊꯣꯛꯄꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯏꯕꯨꯡ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯉꯁꯤꯗꯤ ꯀꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯐꯦꯁꯕꯨꯛꯇꯁꯨ ꯃꯌꯥꯝ ꯂꯩꯕꯤꯔꯦ ꯑꯗꯣ ꯂꯣꯏꯅꯃꯛ ꯁꯨꯞꯆꯤꯟꯖꯔꯒ ꯅꯤꯡꯁꯤꯡꯖꯔꯤ ꯄꯨꯝꯅꯃꯛ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯏꯁꯩ ꯇꯥꯔꯒ ꯀꯣꯂꯔꯁꯤꯡꯒꯤ ꯇꯦꯂꯦꯟ ꯇꯥꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯦꯅ ꯊꯝꯖꯒꯦ ꯊꯥꯏꯕꯦꯝ ꯃꯊꯧꯆꯣꯡ ꯊꯥꯒꯠꯆꯔꯤ ꯊꯧꯉꯝꯕ ꯅꯤꯡꯊꯧꯖꯝ 이번 마탕기 콜 아마 물어 갔을까? ꯍꯣꯏ ꯍꯜꯂꯣ 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 ꯇꯥꯕꯤꯕ꯭ꯔꯣ ꯇꯥꯖꯩꯌꯦ
ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯏꯕꯦꯌꯥꯏꯃ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯒꯤ ꯃꯦꯗꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯦꯗꯥꯝ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯁꯦ ꯏꯟꯖꯥꯡꯁꯤ ꯀꯩꯅꯣ ꯊꯣꯡꯕ ꯆꯥꯖꯔꯦ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯖꯔꯦ ꯑꯁ ꯃꯊꯦꯜꯁꯤꯗꯤ ꯆꯥꯕ ꯌꯥꯔꯝꯗꯧ ꯃꯥꯟꯗꯦ ꯉꯁꯤꯁꯦ ꯑꯌꯥꯝꯕꯅ ꯃꯊꯦꯜ ꯂꯣꯏꯅ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯀꯩꯅꯣꯝꯅꯤ ꯉꯁꯤꯁꯦ ꯑꯗꯣ ꯏꯃꯥꯁꯨ ꯏꯁꯩꯗꯤ ꯐꯖꯅ ꯅꯩꯕꯅꯤꯕꯣ ꯑꯗꯣ ꯑꯩ ꯃꯦꯗꯥꯝꯒꯤ ꯀꯩꯅꯣꯁꯦ ꯏꯁꯩꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯝ ꯌꯥꯝ ꯊꯦꯡꯅꯔꯦ ꯊꯥꯒꯠꯄꯤꯔꯛꯀꯅꯨ ꯏꯆꯥ ꯏꯕꯦꯝꯃ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯍꯦꯛꯇ ꯍꯧꯖꯜꯂꯛꯑꯁꯤꯀꯣ ꯍꯧꯖꯤꯜꯂꯒꯦꯀꯣ ꯍꯧꯖꯟꯕꯤꯔꯣ ꯇꯦꯡꯊꯥꯐꯝ ꯈꯪꯗ ꯊꯃꯣꯏꯁꯦ ꯇꯞꯇꯨꯅ ꯂꯤꯂꯤ ꯉꯁꯤꯁꯨ ꯅꯨꯡꯁꯤꯒꯤ ꯂꯪꯂꯥ ꯇꯠꯊꯔꯦ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯕ ꯀꯩꯗ ꯂꯩꯕꯒꯦ ꯆꯥꯛꯄꯨ ꯇꯦꯡꯊꯥꯐꯝ ꯈꯪꯗ ꯊꯃꯣꯏꯁꯦ ꯇꯞꯇꯨꯅ ꯂꯤꯂꯤ ꯉꯁꯤꯁꯨ ꯕꯔꯥꯒꯤ ꯄꯥꯛꯏꯌꯥꯏꯗ ꯋꯥꯒꯩꯕꯨ ꯇꯣꯡꯃꯤꯟꯅ ꯅꯔꯥꯟꯗꯣꯔ ꯕꯥꯕꯥ ꯎꯔꯨꯃꯤꯅ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯨꯉꯩ ꯅꯤꯡꯁꯤꯡꯃꯩ ꯆꯥꯛꯅ ꯈꯪꯗꯨꯅ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯗꯔꯦ ꯇꯦꯡꯊꯥꯐꯝ ꯈꯪꯗ ꯊꯃꯣꯏꯁꯦ ꯇꯞꯇꯨꯅ ꯂꯤꯂꯤ ꯉꯁꯤꯁꯨ ꯇꯞꯇꯨꯅ ꯂꯤꯂꯤ ꯉꯁꯤꯁꯨ ꯆꯥꯕꯤ ꯃꯇꯦꯛꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯃꯥ ꯃꯇꯝ ꯌꯥꯝ ꯂꯧꯖꯕꯒꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩꯅꯤ ꯄꯨꯛꯅꯤꯡꯒ ꯅꯨꯡꯁꯤꯔꯛꯏꯗ ꯇꯧꯔꯤꯁꯦ ꯍꯥꯏꯒꯨꯝꯗꯅ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯂꯤꯈ꯭ꯔꯕ ꯏꯁꯩꯁꯦ ꯏꯁꯩꯅꯦꯕꯀꯣ ꯏꯕꯨꯡ ꯍꯣꯏ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯗ ꯀꯔꯤꯗ ꯐꯪꯕꯗꯒꯤ ꯏꯁꯩꯒꯤ ꯃꯒꯨꯜꯁꯦ ꯍꯟꯊꯔꯕ꯭ꯔꯥꯅ ꯈꯟꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯅꯍꯥꯟꯋꯥꯏ ꯔꯦꯗꯤꯑꯣꯗ ꯑꯩꯈꯣꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗꯒ ꯇꯥꯈꯤꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦꯅꯦ ꯈꯪꯍꯧꯗꯅꯒ ꯇꯥꯕ ꯐꯪꯕꯁꯤꯗꯤ ꯑꯁ ꯋꯥꯈꯜꯁꯦ ꯈꯨꯅꯨꯡꯉꯥꯏ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯏꯃꯥ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯅꯁꯨ ꯏꯁꯇꯨꯗꯤꯑꯣꯗ ꯏꯁꯩꯁꯦ ꯑꯩꯁꯦ ꯈꯟꯖꯕꯅꯦ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯦ ꯃꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯌꯨꯇꯨꯕꯇꯁꯨ ꯐꯪꯗꯦꯅꯦ ꯁꯦ ꯍꯣꯏ ꯑꯔꯤꯕ ꯏꯁꯩꯗ ꯑꯩꯈꯣꯏꯗ ꯔꯦꯀꯣꯔꯠ ꯂꯩꯍꯧꯗꯕꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯒ ꯏꯁꯩ ꯐꯖꯕ ꯁꯨꯝ ꯁꯛꯇꯣꯛꯄꯤꯔꯝꯃꯦ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯉꯥꯏꯅ ꯏꯆꯟ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯁꯤ ꯉꯁꯥꯏꯒꯤ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯑꯃꯈꯛ ꯃꯌꯥꯝꯗ ꯏꯁꯩ ꯑꯃ ꯈꯜꯂꯛꯈꯤꯕꯗꯣ ꯏꯕꯨꯡ ꯎꯍꯧꯕ꯭ꯔꯣ ꯍꯥꯏꯐꯦꯠꯇꯪꯗꯤ ꯎꯍꯧꯔꯦ ꯑꯩꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯕꯅꯦ ꯄꯨꯡ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯀꯥꯜꯂ ꯁꯨꯝ ꯆꯠꯈꯤꯕ ꯁꯛꯄꯗꯤ ꯍꯦꯛ ꯅꯪꯍꯧꯗꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯧꯗꯣ ꯑꯗ ꯁꯨꯝ ꯋꯥꯖꯩꯌꯦꯕꯀꯣ ꯀꯣꯂꯔ ꯃꯔꯛ ꯊꯠꯂꯒ ꯏꯁꯩ ꯑꯃꯃꯝ ꯀꯣ ꯏꯕꯨꯡ ꯉꯁꯤꯗꯤ ꯍꯦꯛꯇ ꯏꯕꯨꯡꯗ ꯏꯟꯊꯣꯛꯑꯒꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯣꯡꯃꯥꯏꯊꯦꯝ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯀꯣ ꯅꯣꯡꯃꯥꯏꯊꯦꯝ ꯑꯩ ꯏꯆꯦ ꯑꯣꯏꯗꯣꯔꯦ ꯏꯆꯟ ꯑꯣꯏꯗꯣꯔꯦ ꯏꯟꯗꯣꯝꯆꯥ ꯑꯣꯏꯗꯣꯔꯦ ꯏꯃꯥ ꯑꯣꯏꯗꯣꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯕꯣꯛ ꯑꯣꯏꯗꯣꯏꯅꯤ ꯑꯕꯣꯛꯂꯥ ꯑꯗꯨ ꯑꯕꯣꯛꯅ ꯏꯁꯩ ꯑꯃ ꯈꯟꯕꯤꯔꯛꯑꯦ ꯉꯁꯥꯏꯒꯤ ꯀꯔꯤ ꯃꯤꯒꯤꯅ ꯒꯨꯂꯥꯞ ꯍꯥꯏꯕꯀꯣ ꯑꯗꯨ ꯃꯇꯦꯝ ꯇꯥꯊꯣꯛꯁꯤꯀꯣ ꯏꯕꯨꯡ ꯑꯗꯨꯗꯤ ꯑꯩ ꯃꯁꯤ ꯑꯝꯇ ꯈꯨꯗꯣꯟ ꯑꯝꯇ ꯇꯝꯍꯧꯒꯦ ꯃꯪꯗ ꯁꯃꯨꯅ ꯇꯥꯟꯗꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤꯅ ꯒꯨꯂꯥꯞ ꯑꯩꯒꯤꯅ ꯇꯤꯡꯈꯪ
asirane nangbu nungsirubagi mahai migina gulab aigina tingkhang masirane nangbu nungsirubagi mahai nangina nokpa aigina pirang nangina nokpa aigina pirang yegnabagina apenba aigina ikaiba asirane nangbu nungsirubagi mahai ho asirane nangbu nungsirubagi mahai isai hay base bo kari jara ga di isai je hay ni jan iron ba toina chaba iron ba toina chaba okay kari iron boy doi noi bo ase dum yare iron ba se dum amata dum lelo su yare iron ba bu di yare iron ba bu pal di yare mayam isai hay ning ba gai iron ba toina chabi yo ama hekte yai hai hoi isai ma ga ta bi jan si mayam lairaba uirabasu nangina fanda matik sadrabasu nangina fanda nungsiba khanglibani thamoi palibani kai ko fajano ngaure lairaba uirabasu aigi min pangche matik sadrabasu nangina famda nungsiba khanglibani thamoi palibani likli gumna kai gala thamoi se nangna karigi kai halli sana pot amagum asirane nangbu nungsirubagi mahai oh asirane nangbu nungsirubagi mahai makha se bo nuksi basu tambiram le nangna apam basu khangalam le nangna aduga kaina basu mu takpira me hai nungsi bakari no tambiraga aibu apam bakari no khanghalaga nangna kaina basu nangna takpiram le aibu nuaite nungsi bakari no tambiraga aibu apam bakari no khanghalaga nangna kaina basu nangna tambiram le aibu tambidri bakari gino kaina na ba upai takpidri bakari gino maicha kongna na ba asirane nangbu nungsirubagi mahai oh asirane nangbu nungsirubagi mahai migina gula aigina tingkhang asirane nangbu nungsirubagi mahai nangina nokpa aigina pirang nangina nokpa aigina pirang yegnabagina apenba aigina ikaiba asirane nangbu nungsirubagi mahai oh asirane nangbu nungsirubagi mahai oh asirane nangbu nungsirubagi mahai
isai mekse ibo ozado phajana koi thamoi kai ni iramgani matang se antaraga se irak pakan se ai mit sang sang ure eduni otong bhajan sakre ngawe habside he na tai di haira roi koi ni dum thagana na lore mayamna isai mek su phajai sur su phajai aduga ibung na salak pada su phajai haige thagat sari mayam pumna adugo mayam na thagat pirak padi ngam khai leitana thagat pire do loina ma comment se paraga di hayeng bau loira roi aduna mayam pumna ma subchin jaraga thanks sai jage mathangi call au khasage hello hello taram no oksari ming lefam hai biu kating dai che wala tane na che taram no oksari kari mathen sabi rage ngasi di bokora na sare sagon se ni na hoi sagon sen se ayambana hai tare ahal laman gi thodang loina hiktok tana chatli hai tare che thagachari ise thorom masida karamba isagi ahiba utpi gani sem sakterake ise gi khonjen se yam phajagi bani mamang dadi adong asi ju phajarak tau male adum haijini hoi adum torakani khara ise gi changdam ningai leite phajabi ai to bodo bai pe ma oi ma yam phajab changdam ningai leite phajabi adum ta sakterake naisalo ise naisalo soiro sina ni na mating panglo hoi pharaga de tan naisala dong ning asi di se hobi ra se horage ka la 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 Tangdam ningai leke phajabi Rasi leira nangi mai thongi Rongdon thaja na suhende Asirasi na suhende Rongdon thaja na suhende Asirasi na suhende Tangdam ningai leke phajabi Rasi leira nangi mai thongi Dampa magi kusinda Angapa phangna phajare Napal kajabi leirangsu Nangbu ubadai kaire Nagtani aigi di thoibe Nungdamba magi kusimda Angapa phangna phajare Napal kajabi leirangsu Nangbu ubadai kaire Nagtani aigi di thoibe Nangbu yenglo miku kuding Nungsiba asum hingali Kanghoda nang nalaglaga Thamui buktim jin biram laga Taduk tu nasat ke khanu Nang boyang no miku kuding Nungsiba asum hingali Kanghoda nang nalaglaga Thamui buktim jin biram laga Taduk tu nasat ke khanu Aigi nungsi thoibe La 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 Naisaragi na khonji yaktre jam phajana hai tare kamdauba yam phajai bo idi
이까이저드로 ꯑꯁꯦꯡꯕ 이세 ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯏꯆꯦꯅ ꯁꯨꯃꯥꯏꯅ ꯁꯛꯇꯣꯛꯄꯤꯔꯒꯅꯤ ꯑꯩꯁꯦ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯍꯥꯏꯇꯥꯔꯦ 나니 남자 섞비러우니. ꯏꯁꯩꯁꯦ ꯀꯩꯅꯣꯅꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯇꯥꯔꯛꯄꯒꯤ ꯂꯥ 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 랄랄랄랄랄랄랄라 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯗꯤ ꯈꯪꯉꯦꯕꯀꯣ 따보부 누가있더보. ꯑꯁ ꯈꯨꯅꯨꯡꯉꯥꯏ ꯑꯃ 이제 하이드나 까나드레 그림 하이자라로이게 자때 레디바 매암시 좀 땡큐 나니나 타갈라디 야래. 타가서리 이제 마탕기 골다 뭐 마탕기 구동사 골다 비제게 깜골라도 찬스 비제라게. 타가서리 매암 뽐나막 마마 수마티 라이쇼미제 로비타 아베 와이콤 브라제수리 tăkhel 정범 베비카 강아범 타가처리 붕니마이 tomnau yums el susila thagachari mathangi kola mulokha jage o lak tana ibung robi su paisile thank you hello good evening cha ani taramno cheri ima inga abra hojikse ima di ising jaw bagi thongga anda ima yung ga je thumme yum thumma ba aw ma nuaite 이마기 람두가 이마기 민가 amtang mayamda khanghansi ma no polo ma dagi ima jamni hoi ising su thomen hai ima nuaite do ꯂꯧꯁꯤꯡꯒꯤ ꯐꯤꯕꯝꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯃꯥ ꯂꯧꯁꯤꯡꯒꯤ ꯂꯣꯏ ꯊꯨꯝꯖꯟꯈ꯭ꯔꯕ ꯍꯧꯖꯤꯛꯁꯦ lau ga ri mo asi pali kaidana loina ising loina namjengre da 이마 호이기 줌수 hojikse thummi 하이리네버고 pali kai bai na thumme do hoi ado ima smai tause hojiksibu karama isingse hengalakpai phibam doina u leiribra natragana handagibagi phibamda leibiribra kamai tawbirige handadi adum cha angam da lai adona ima ising yang ba lakpa jida mina mamang ga tik khale manga akoi di mamang da lai ba da mamang leirak si tik khale hoi do no se hangradi nuksa se saradi jarauna di handabdi thudi thubane ima ising jawba su oire do mase ishorna pibane khoida do mane isai doina mu onjalaga ima kai isai ngang bidoino ima di sei jo pha da ni na matiang atang salake ra isa ga na matiang pang hoi ima ge sakminara loire se hawdokpadi mana hawdokpiro hawdorage wa amata hangjage lakpani kuiroi sumnadagi amatani wa amata pungningi aronba wahangi nakuangani siwan minung hajage khanba kuirabani joiron loina logi janu imade isai sabda suru de taw to ya da ba saning ti yang 타가서리 taw to ya de wa ni aduna ne isai de fazai kai no ima du su dum yai adum sakadamni seibu surna surgi thokpa pamjabai pangsak sakpani kai doragi kaisu gaide ma yam phajai mina chala podo uraga yekta changning wa 타가서리 sakdokadabni ma sakdokadabni kaisu gaide ado isai je ado makhadi yare ko ima ijaga chalo 이세이세 이마 ꯍꯣꯏ ꯌꯥꯝꯅꯕꯨꯗꯤ ꯐꯖꯩ ꯏꯃꯥꯅ ꯁꯛꯇꯣꯔꯛꯄꯗ ꯑꯩꯗꯤ ꯄꯤꯕꯨ ꯇꯥꯒꯦ ꯇꯧꯔꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯏꯁꯩꯗꯤ ꯐꯖꯕ ꯅꯆꯥꯈꯩꯅ ꯉꯪꯊꯣꯛꯄꯗꯗꯤ ꯈꯤꯇꯪ ꯋꯥꯔꯅꯤ ꯏꯃꯥ ꯅꯣꯡꯃ ꯐꯖꯅ ꯇꯝꯖꯔꯒꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯑꯝꯇꯪ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯁꯛꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯈꯥ ꯍꯦꯛꯇ ꯁꯝꯗꯕ ꯉꯝꯅꯤꯡꯉꯥꯏ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯏꯃꯥꯅ ꯁꯥꯝꯕ ꯏꯁꯩꯗꯨꯕꯨ ꯏꯕꯨꯡ ꯑꯁꯦꯡꯕꯒꯤ ꯐꯥꯗꯕ꯭ꯔꯥꯅꯦ ꯍꯥꯏꯗꯤ ꯑꯍꯧꯕ ꯄꯔꯦꯡꯗꯣ ꯑꯍꯧꯕ ꯄꯔꯦꯡꯗꯨꯕꯨꯗꯤ ꯐꯥꯏ ꯋꯥ ꯑꯃꯇꯪ hangjagi lakpani kuiroi somnatagi amatani wa ama 와 ꯑꯁꯦꯡꯕ ꯐꯖꯔꯦ ꯑꯩꯗꯤ 이봉나 makha tarakto ꯑꯩꯗꯤ ꯃꯥꯜꯂꯦ makha ꯇꯥꯕꯗꯨ ꯉꯝꯗꯕꯗꯨꯅꯅꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯏꯁꯤꯡ ꯏꯆꯥꯎꯅꯁꯨ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯅ ꯏꯃꯥꯅꯁꯨ ꯄꯥꯎꯗꯝꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯅꯣꯡ ꯑꯁꯤꯅ
खरा लेपीरगा हाइतारे खतंग मयेंग ता पुंगलंग लंगी अखोई युम कई मक थुंब नत्रगा सुबको अखोई थोबाल साइड सोम दसो हौजिसे लबुक अयाम्बा लोइना अखोई थुंदना लेदो कई हाइनी ꯑꯩꯒꯤ ꯖꯒꯥꯗꯁꯨ ꯍꯧꯖꯤꯛ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔ ꯈꯨꯔꯨꯝꯕ ꯑꯩꯒꯤꯁꯤ ꯅꯠꯇꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯄꯄꯥꯜ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤꯅꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯈꯥ ꯊꯪꯕ ꯍꯥꯏꯗꯤ ꯂꯧ ꯑꯌꯥꯝꯕꯈꯩꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯏꯅꯣꯠ ꯍꯥꯏꯒꯠꯂꯒ ꯍꯧꯖꯤꯛꯁꯦ ꯂꯧꯁꯦ ꯑꯃꯠꯇ ꯍꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯊꯪ ꯑꯣꯜꯂꯛꯄꯗꯗꯤ ꯀꯔꯤꯃꯥꯏꯅ ꯇꯧꯅꯤ ꯐꯧ ꯆꯦꯡꯒꯤ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯟ ꯑꯗꯨꯅ ꯌꯥꯝ ꯋꯥꯅ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯁꯨ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯋꯥꯔꯦꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯦ ꯑꯋꯥꯕꯗꯣ ꯉꯥꯛꯇꯪ ꯃꯤꯀꯨꯞ ꯑꯃꯇꯪ ꯀꯥꯎꯊꯣꯛꯑꯒ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯊꯣꯛꯄꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯣꯛꯍꯜꯂꯤꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯃꯥ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯁꯥꯔ ꯑꯃꯗꯤ ꯐꯣꯜ ꯀꯣꯟ ꯇꯧꯖꯕ ꯈꯥꯃꯣꯛ ꯂꯧꯒꯨꯝ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏ ꯂꯩꯖꯩ ꯌꯥꯝꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯗꯨꯝ ꯇꯥꯕꯗ ꯑꯗꯨꯝ ꯈꯪꯖꯈ꯭ꯔꯕꯅꯤ ꯆꯥꯠꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯁꯠ ꯂꯥꯎꯅ ꯂꯤꯁꯜꯂꯛꯄꯁꯦ ꯏꯕꯨꯡ ꯅꯤꯋꯥꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯕꯨꯡ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯌꯥꯝꯕ ꯉꯁꯤꯁꯤ ꯉꯥꯁꯨ ꯊꯣꯡꯉꯦ ꯉꯥꯁꯨ ꯇꯥꯎꯔꯒꯁꯨ ꯆꯥꯔꯦ ꯉꯥ ꯉꯥ ꯃꯔꯥꯡ ꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏꯅꯦ ꯉꯥ ꯑꯃ ꯊꯣꯡꯉꯦ ꯉꯥ ꯑꯃꯁꯨ ꯇꯥꯎꯔ ꯆꯥꯕꯤꯔꯦꯕ ꯆꯥꯛ ꯂꯥꯝꯃꯛꯇꯧꯔꯤꯕ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯇꯥꯕꯗ ꯁꯨꯝ ꯑꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯦ ꯃꯊꯦꯜꯁꯤ ꯂꯣꯏꯅ ꯑꯍꯥꯎꯕ ꯉꯥꯛꯇ ꯍꯥꯏꯕꯤꯔꯛꯇꯅ ꯁꯨꯝ ꯆꯥꯈꯤꯕ ꯉꯁꯥꯏꯒꯤ ꯆꯥꯈꯤꯕꯁꯤꯡ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯂꯥꯝꯃꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯕꯨꯡ ꯀꯔꯤ ꯏꯁꯩ ꯉꯪꯕꯤꯗꯣꯏꯅꯣ ꯏꯁꯩ ꯑꯣꯏꯅ ꯉꯪꯉꯨ ꯍꯥꯏꯔꯣ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯇꯧ ꯍꯥꯏꯔꯣ ꯏꯌꯥꯝꯕ ꯑꯩꯗꯤ ꯗꯥꯏꯂꯣꯛꯇꯣ ꯌꯥꯝ ꯗꯥꯏꯂꯣꯛꯅ ꯄꯥꯝꯃꯦ ꯗꯥꯏꯂꯣꯛꯅ ꯄꯥꯝꯃꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯗꯥꯏꯂꯣꯛꯁꯤ ꯖꯣꯌꯥꯗ ꯗꯤꯗꯤꯀꯦꯠ ꯇꯧꯖꯔꯒꯦꯅꯦ ꯑꯁ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯖꯣꯌꯥꯗꯤ ꯇꯥꯔꯗꯤ ꯁꯥꯎꯔꯝꯅꯤꯀꯣ ꯂꯥꯏꯆꯠꯇ ꯂꯩꯕꯅꯤꯅ ꯁꯥꯎꯔꯛꯄ꯭ꯔꯥ ꯁꯥꯎꯔꯛꯇꯕ꯭ꯔꯥ ꯑꯗꯣ ꯁꯣꯝꯗꯒꯤ ꯌꯦꯡꯉꯛꯑꯒꯦ ꯏꯕꯨꯡ ꯑꯗꯨꯗꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯔꯣꯟ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯍꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯍꯧꯖꯔꯛꯑꯒꯦꯀꯣ ꯍꯣꯏ ꯍꯧꯕꯤꯔꯣ ꯏꯌꯥꯝꯕ ꯑꯣ ꯇꯥꯕ꯭ꯔꯣ ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯑꯣ ꯇꯥꯔꯦ ꯀꯩꯗꯧꯒꯦ ꯕꯕꯥ ꯍꯣꯏ ꯆꯥꯛꯇꯣ ꯄꯨꯊꯣꯛꯂꯛꯑꯣꯅꯦꯍꯦ ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯃꯕꯅꯤꯅꯦ ꯉꯁꯤ ꯑꯩ ꯊꯕꯛꯁꯤ ꯌꯥꯝ ꯋꯥꯕꯅꯤꯅꯦ ꯕꯕꯥ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯦꯕꯀோ ꯑꯗꯨ ꯉꯥ ꯇꯥꯎꯔꯤ ꯍꯥꯏꯕ ꯉꯥ ꯇꯥꯎꯕꯗꯨ ꯉꯁꯥꯏꯅ ꯇꯥꯎꯗꯗꯅ ꯍꯧꯖꯤꯛ ꯇꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ ꯕꯕꯥ ꯍꯤꯟꯖꯥꯡꯗꯣ ꯉꯥ ꯑꯃꯨꯛ ꯊꯣꯡꯉꯦ ꯑꯗꯨꯒ ꯉꯥ ꯑꯃꯨꯛ ꯇꯥꯎꯔꯦ ꯑꯩꯗꯤ ꯈꯨꯠ 10 ꯄꯥꯟꯕꯁꯨ ꯅꯠꯇꯅ ꯀꯔꯤꯒꯤꯅꯣ ꯕꯕꯥꯅ ꯄꯪꯉꯥꯡ ꯉꯥꯡꯉꯤꯁꯤꯕꯣ ꯑꯩꯅ ꯉꯥꯡꯕ ꯉꯥꯡꯗꯕ ꯅꯠꯇꯦꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯊꯕꯛꯇꯒꯤ ꯋꯥꯅ ꯍꯟꯖꯤꯜꯂꯛꯏ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯁꯨꯔꯨꯔꯦ ꯇꯧꯔꯨꯔꯦ ꯆꯥꯛꯇꯣ ꯄꯨꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯁ ꯕꯕꯥꯁꯤ ꯌꯨ ꯊꯛꯄ ꯃꯥꯜꯂꯤꯀꯣ ꯑꯩ ꯌꯨꯗꯤ ꯈꯔꯕꯨꯗꯤ ꯊꯛꯂꯦ ꯑꯗꯨ ꯑꯩ ꯉꯥꯎꯕꯒꯤ ꯆꯥꯡꯗꯤ ꯊꯛꯇꯦꯗꯅ ꯑꯗꯨ ꯆꯥꯛꯇꯨ ꯄꯨꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯤ ꯄꯨꯊꯣꯛꯆꯔꯒꯦ ꯉꯝꯖꯔꯔꯣꯏꯌꯦ ꯅꯪꯒ ꯂꯧꯇꯥꯟꯅꯕ ꯉꯝꯖꯔꯔꯣꯏꯌꯦ ꯄꯨꯊꯣꯛꯂꯛꯑꯣ ꯅꯪꯒꯤꯗꯤ ꯃꯆꯨ ꯊꯥꯛꯑꯝꯗ꯭ꯔꯦꯗꯅ ꯁꯤꯗ ꯉꯥ ꯊꯣꯡꯕꯕꯨ ꯁꯨꯃꯥꯏꯅ ꯉꯧꯊꯣꯛ ꯉꯧꯅ ꯊꯣꯡꯕꯁꯤ ꯀꯅꯥ ꯆꯥꯟꯅꯒꯦ ꯁꯤꯕꯣ ꯃꯆꯨ ꯊꯥꯛꯇꯕ ꯃꯥꯜꯂꯦꯗ ꯕꯕꯥ ꯁꯤꯗꯤ ꯃꯆꯨ ꯊꯥꯛꯇꯕ ꯅꯠꯇꯤꯌꯦ ꯃꯆꯨꯗꯣ ꯂꯩꯗꯕꯒꯤ ꯈꯤꯇꯪ ꯈꯛꯇꯪ ꯍꯥꯞꯆꯕ ꯑꯗꯨꯅ ꯊꯥꯛꯈꯤꯗꯕꯅꯦꯕ ꯊꯥꯛꯇꯤ ꯊꯥꯛꯄꯅꯦꯕ ꯑꯗꯨ ꯈꯔ ꯑꯗꯨꯝ ꯃꯍꯥꯎꯗꯣ ꯂꯩꯔꯗꯤ ꯆꯥꯕꯤꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯕꯕꯥ ꯅꯪꯅꯅꯦ ꯄꯪꯁꯛ ꯁꯛꯂ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦꯅꯦ ꯑꯩꯁꯦ ꯅꯪꯅ ꯍꯥꯏꯔꯤꯈꯩꯗꯤ ꯏꯜꯂꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯉꯝꯗꯦꯅꯦ ꯇꯧꯅꯨꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯉꯩ ꯊꯣꯡꯉꯤꯕ ꯏꯟꯖꯥꯡꯁꯤ ꯃꯆꯨ ꯃꯃꯦꯟ ꯐꯖꯗ꯭ꯔꯕꯅꯤ ꯆꯥꯅꯤꯡꯗꯦꯅꯦ ꯑꯗꯨꯗꯤ ꯄꯦꯡ ꯃꯆꯥ ꯑꯃꯗꯤ ꯄꯥꯏꯅꯤꯡꯉꯤꯅꯦ ꯂꯨꯄꯥ 10 ꯈꯛꯇꯪ ꯄꯤꯔꯛꯑꯣ ꯏꯕꯦꯝ ꯂꯨꯄꯥ 10 ꯈꯛꯇꯪꯗꯤ ꯄꯤꯔꯛꯑꯣ ꯕꯕꯥ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯌꯥꯔꯦ ꯈꯔ ꯊꯛꯍꯜꯂꯛꯑꯗꯤꯅꯦ ꯌꯥꯝ ꯄꯛꯇꯤ ꯇꯧꯔꯛꯑꯅꯨ ꯌꯥꯔꯦ ꯈꯔ ꯊꯛꯑꯗꯤꯅꯦ ꯌꯥꯔꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯒꯅꯦ ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯌꯦꯡꯁꯨꯅꯦ ꯊꯕꯛ ꯋꯥꯅ ꯁꯨꯒꯗꯣꯏꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯨꯁꯦ ꯑꯩ ꯅꯪꯒꯤ ꯇꯧꯒꯗꯕ ꯀꯩꯅꯣ ꯑꯩ ꯁꯦꯕꯥꯗꯣ ꯇꯧꯖꯔꯒꯦ
ꯅꯪꯒꯤ ꯁꯦꯕꯥ ꯄꯥꯝꯕ ꯅꯨꯄꯥꯅ ꯇꯤꯟꯅꯩꯗꯤ ꯑꯩꯅ ꯄꯥꯝꯕꯗꯤ ꯂꯨꯄꯥ 10 ꯈꯛꯇꯪ ꯄꯤꯔꯛꯎ 10ꯗꯅ ꯄꯦꯛ ꯑꯃ ꯆꯤꯡꯉꯒ ꯆꯥꯛꯁꯤ ꯆꯥꯔꯒꯦ ꯍꯥꯏꯕꯅꯤꯅꯦ ꯑꯁ ꯕꯕꯥꯁꯤ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯁꯪꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯑꯩꯁꯨ ꯉꯥꯁꯤ ꯇꯥꯎꯕꯁꯨ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯎꯔꯤꯕ ꯉꯥꯁꯤꯁꯨ ꯆꯥꯕꯤꯔꯨ ꯀꯩꯗꯧꯔꯒꯦ ꯍꯤꯟꯖꯥꯡ ꯃꯆꯨ ꯈꯤꯇꯪ ꯐꯖꯗꯕꯒꯤꯕꯨ ꯑꯁꯣꯝꯅ ꯕꯕꯥꯅ ꯋꯥꯔꯧꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯅꯣꯕ ꯕꯕꯥꯁꯤꯕꯨ ꯑꯩꯕꯨ ꯁꯨꯔꯨ ꯁꯨꯔꯨ ꯑꯗꯨꯝ ꯅꯩꯗ ꯂꯩꯒꯦ ꯈꯜꯂꯤꯁꯤꯕꯨ ꯕꯕꯥꯒꯤ ꯊꯃꯣꯏꯁꯤꯕꯨ ꯀꯩꯅꯣꯕ ꯊꯨꯝ ꯌꯥꯛꯄꯒꯤꯁꯨ ꯑꯗꯨ ꯇꯧꯕ ꯑꯗꯒꯤ ꯌꯥꯛꯇꯕꯒꯤꯁꯨ ꯑꯗꯨ ꯇꯧꯕ ꯕꯕꯥꯁꯤꯕꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯗꯕ꯭ꯔꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤꯅꯦ ꯅꯪꯅ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯃꯣꯔꯣꯛ ꯁꯥꯍꯟꯕ ꯀꯥꯟꯗ ꯑꯩꯅ ꯃꯣꯔꯣꯛ ꯁꯥꯅ ꯁꯥꯅ ꯍꯨ ꯍꯥ 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 ꯀꯥꯝꯕꯗꯨꯗꯤ ꯅꯪ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯕꯗ ꯑꯗꯨꯗꯤ ꯕꯕꯥ ꯃꯣꯔꯣꯛꯇꯣ ꯑꯩꯁꯨꯅꯦ ꯁꯥꯔꯣꯏꯗꯅꯅꯦ ꯈꯌꯥꯝꯅ ꯃꯦꯠꯁꯟꯈꯤꯕꯗꯣ ꯑꯗꯨꯅꯅꯦ ꯁꯥꯔꯝꯕꯗꯣ ꯑꯩꯅꯗꯤ ꯈꯪꯕ꯭ꯔꯥꯗꯣ ꯃꯣꯔꯣꯛꯇꯨꯕꯨ ꯑꯩ ꯁꯥꯅꯤ ꯁꯥꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯃꯣꯔꯣꯛꯇꯨꯅꯗꯤ ꯍꯥꯏꯕꯤꯔꯛꯄ꯭ꯔꯅꯦ ꯕꯕꯥ ꯅꯪ ꯑꯩ ꯆꯤꯟ ꯇꯥꯟꯅꯕ ꯄꯥꯝꯗꯦ ꯌꯥꯔꯦ ꯅꯪꯅꯦ ꯌꯥꯔꯦ ꯆꯠꯂꯣ ꯂꯨꯄꯥ 10 ꯄꯤꯔꯛꯎꯁꯦ ꯄꯦꯝ ꯆꯤꯡꯉ ꯅꯪꯅ ꯊꯣꯡꯉꯤꯕ ꯆꯥꯛꯇꯣ ꯑꯩ ꯆꯥꯔꯒꯦ ꯃꯆꯨ ꯃꯃꯦꯟꯒ ꯌꯦꯡꯉꯔꯣꯏ ꯏꯇꯣꯝꯇꯪ ꯆꯤꯡꯉꯒꯗꯤ ꯑꯩ ꯆꯥꯔꯒꯦ ꯕꯕꯥꯁꯤ ꯌꯥꯝꯅ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯃꯄꯥ ꯑꯣꯏꯕꯤ ꯌꯥꯝ ꯃꯇꯤꯛ ꯆꯥꯗꯦꯗ ꯑꯁꯦꯡꯕ ꯅꯥꯀꯟꯁꯤꯗ ꯅꯆꯥ ꯂꯩꯔꯤ ꯑꯃ ꯂꯩꯔꯤ ꯅꯪ ꯀꯩꯝꯇ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯁꯦꯡꯕ ꯅꯆꯥꯁꯤꯡꯁꯤꯅ ꯇꯥꯔ ꯀꯔꯤ ꯈꯟꯈꯤꯅꯦ ꯕꯕꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯕ ꯑꯩꯅ ꯐꯖꯅ ꯊꯦꯝꯃꯤꯉꯩꯁꯤꯗ ꯕꯕꯥꯅ ꯌꯥꯕꯤꯔꯒꯗꯤ ꯕꯕꯥ ꯇꯁꯦꯡꯅ ꯑꯩ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯕꯕꯥ ꯇꯨꯝꯅꯕ ꯇꯧꯁꯤꯁꯦ ꯁꯦ ꯇꯨꯝꯃꯨꯁꯤ ꯇꯧꯁꯤ ꯆꯥꯛꯇꯣ ꯍꯌꯦꯡ ꯆꯥꯒꯦꯁꯨ ꯆꯥꯔꯣ ꯍꯤꯗꯥꯛꯇꯤ ꯁꯨꯡꯄꯤ ꯄꯤꯊꯛꯑꯔꯣꯏ ꯑꯩꯅꯗꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯅꯪꯅ ꯑꯩꯕꯨ ꯇꯨꯝꯍꯟꯅꯤꯡꯉꯗꯤ ꯂꯨꯄꯥ 10 ꯅꯠꯇꯦ ꯂꯨꯄꯥ 10ꯒꯤ ꯍꯤꯗꯥꯛ ꯂꯧꯔꯛꯄ ꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯇꯨꯝꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ ꯁꯥꯔ ꯑꯃꯗꯤ ꯃꯇꯥꯡꯒꯤ ꯇꯦꯟꯁꯤꯜꯂꯒꯦ ꯁꯥꯎꯔꯛꯇꯦ ꯏꯕꯨꯡ ꯁꯥꯎꯔꯛꯇꯦ ꯁꯥꯎꯗ꯭ꯔꯦ ꯉꯁꯥꯏꯗꯤ ꯌꯦꯡꯕꯅꯤ ꯃꯤꯠꯀ ꯂꯥꯎꯊꯣꯛꯇꯅ ꯌꯦꯡꯉꯤꯅꯤ ꯁꯥꯎꯗꯦ ꯁꯥꯎꯔꯛꯇ꯭ꯔꯦ ꯌꯥꯝ ꯐꯖꯔꯦ ꯏꯕꯨꯡ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒꯥꯝꯒꯤ ꯍꯣꯏ ꯃꯥꯏ ꯉꯥꯛꯄꯤꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯗꯤ ꯏꯁꯩ ꯁꯨꯝ ꯂꯥꯛꯄꯅꯦ ꯑꯗꯣ ꯗꯥꯏꯂꯣഗ്ꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯊꯣꯛꯄꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯉꯥꯏꯖꯕ ꯑꯣꯏꯅ ꯏꯆꯜ ꯑꯩꯈꯣꯏꯅꯤ ꯗꯣꯏꯇ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯑꯃꯇꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯆꯥ ꯅꯅꯥꯏꯅꯤ ꯈꯜꯂꯒ ꯉꯥꯛꯊꯣꯛꯄꯤꯔꯣ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯔꯣꯁꯅꯤꯅꯅꯦ ꯁꯦꯛꯁꯄꯤꯌꯔ ꯀꯩꯅꯣꯒꯤꯗꯣ ꯏꯌꯥꯝꯕ ꯀꯔꯝꯕꯅꯣ ꯖꯦꯅꯔꯦꯜ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯍꯨꯏꯗꯣꯝ ꯖꯦꯅꯔꯦꯜ ꯁꯤ ꯃꯥꯏ ꯏꯁꯩꯗꯣ ꯏꯅꯥꯎꯔꯣ ꯑꯣ ꯃꯥꯒꯤꯗꯣ ꯑꯝꯇ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯑꯩ ꯈꯨꯗꯣꯜ ꯇꯝꯅꯤꯡꯉꯦꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯁꯩꯗꯣ ꯀꯔꯤ ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕ ꯑꯩꯇꯒꯤꯅꯤ ꯍꯥꯏꯕ ꯏꯁꯩꯁꯤꯗ ꯁꯤꯁꯤꯝꯇꯪ ꯃꯇꯦꯛ ꯑꯃ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯔꯝꯃꯒꯦ ꯑꯗꯨꯒ ꯏꯆꯟꯒ ꯑꯩꯈꯣꯏꯅꯤꯗꯒꯤ ꯗꯨꯋꯦꯠ ꯑꯃ ꯑꯃꯨꯛ ꯁꯝꯊꯖꯔꯛꯀꯦꯀꯣ ꯍꯦꯛꯇ ꯀꯥꯝꯃꯛꯑꯣ ꯅꯪꯁꯦ ꯊꯋꯥꯏꯅꯤ ꯅꯨꯡꯁꯤꯕ ꯑꯩꯇꯒꯤꯅꯤ ꯑꯌꯨꯛꯀꯤꯅ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖꯅꯤ ꯌꯦꯡꯂꯒ ꯎꯔꯒ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯦ ꯅꯪꯉꯣꯟꯗ ꯉꯥꯎꯖꯔꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯔꯦ ꯅꯪꯉꯣꯟꯗ ꯉꯥꯎꯖꯔꯦ ꯁꯤꯅ ꯄꯦꯟꯕꯤꯔꯣ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯏꯆꯜ ꯑꯩꯈꯣꯏꯅꯤꯗꯒꯤ ꯗꯨꯋꯦꯠ ꯑꯝꯇꯪ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯏꯁꯩꯁꯦ ꯍꯨꯏꯗ꯭ꯔꯣꯝ ꯖꯦꯅꯔꯦꯜꯅ ꯈꯜꯂꯛꯄꯩ ꯋꯥꯅꯤ ꯑꯩꯗꯤ ꯑꯩꯉꯣꯟꯗꯒ ꯁꯩꯊꯥꯔꯒ ꯁꯛꯂꯩꯕꯣꯏ ꯅꯤꯡꯉꯨꯔꯦ ꯊꯦꯡꯛ ꯌꯨ ꯏꯕꯨꯡꯅ ꯃꯇꯦꯛ ꯑꯃ ꯂꯣꯏꯅꯃꯛ ꯈꯜꯂꯛꯄ ꯃꯌꯥꯝꯁꯦ ꯂꯧꯈꯠꯆꯕ ꯉꯝꯖꯗ꯭ꯔꯦ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯄꯤꯌꯨ ꯑꯩꯒꯤꯁꯨ ꯄꯤꯛꯂ ꯃꯐꯝ ꯑꯃ ꯂꯩꯌꯦꯕ ꯏꯁꯩꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯍꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯃꯨꯛ ꯉꯪꯕꯁꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯣꯏ ꯇ꯭ꯔꯦꯛꯁꯨ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯣ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯄꯤꯌꯨ ꯑꯩꯒꯤꯁꯨ ꯄꯤꯛꯂ ꯃꯐꯝ ꯑꯃ ꯈꯖꯤꯛꯇꯪ ꯅꯨꯡꯁꯤꯅꯕ ꯁꯤ ꯏꯁꯩ ꯃꯈꯩ ꯃꯌꯦꯛꯁꯦ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯑꯗꯣ ꯃꯇꯨꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯌꯦꯡꯖꯔꯒ ꯑꯃꯨꯛ ꯉꯪꯖꯒꯦ ꯑꯗꯣ ꯏꯕꯨꯡ ꯌꯥꯎꯔꯤꯉꯩꯗ ꯆꯥꯟꯁ ꯑꯃ ꯂꯧꯖꯍꯧꯔꯒ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯗꯣꯏꯠ ꯁꯣꯡꯗ
피장 간바 로이비 싱상나 tumpak lepli angau balai sinna pijang kanba loi bising sangna tumpak lepli oi anigi itau buyi ai khoi anigi itau buyi li asang bahana na jarai thonba tamna sandopa lamhang da famli ai khoi anigi wari budari ai khoi anigi wari budari kurugi mangana nong thangum yai bada nung sibi mai thongna kaya da phajariba hazili se yaune chemai kurugi mangana nong thangum yai bada nung sibi mai thongna kaya da phajariba loisin khidra pamujai nungon hanba mi kupse loisin khidra pamujai nungon hanba mi kupse ai khoi anigi wari budari ai khoi anigi wari budari adudi ai mo hajilage hoy yam kana dikhagala kanu atiyagum pagna mafam sinba nungsibai miting onthok na lumi atiyagum pagna mafam sinba nungsibai miting onthok na lumi yengbirakanu ikaijai pakhatjai thamoina yengbirakanu ikaijai pakhatjai thamoina ai khoi anigi itau buyi ai khoi anigi itau buyi ai khoi anigi wari budari ai khoi anigi wari budari asing bai tari ni go yengsu yengi ni yengsu yengi tabana radio da yengbana youtube da facebook da tv channel sing da thank you ma'am thank you ma'am thagasari mathangi kolama mu lokhasage hello tungrabo kai no tare hello Hello. tumdi tumamdri taramni call to bi se kana oidoino Phone to phone de ahamba phangbagi haraubagi oh ngasina ahanba phangbibro ngasina ahamba phangbaneba ngasai phone ngai boina na haibdo aduda tawsanba aduda ngasidi phangne ngasi kolar ano phangnabji chan kari khalle
ꯑꯅꯧꯕꯁꯦ ꯑꯅꯧꯕꯁꯤꯅꯦ ꯀꯅꯥ ꯀꯅꯥ ꯑꯅꯧꯕ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯁꯤꯅꯦꯕ ꯍꯨꯠꯇꯅ ꯊꯤꯅꯤꯡꯉꯤꯁꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯕ ꯑꯗ ꯀꯔꯤ ꯎꯄꯥꯏ ꯊꯤꯔꯛꯀꯦꯗ ꯃꯌꯥꯝ ꯇꯣꯏꯅ ꯐꯪꯕꯁꯤ ꯉꯥꯏꯍꯥꯛꯇ ꯂꯦꯞꯄꯤꯌꯨ ꯉꯁꯤꯇꯪꯗꯤ ꯑꯝꯇ ꯂꯦꯞꯄꯤꯌꯨ ꯑꯅꯧꯕ ꯃꯌꯥꯝꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯀꯥꯏꯅ ꯍꯥꯏꯖꯕꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯃꯔꯛꯇ ꯃꯦꯗꯥꯝ ꯂꯤꯁꯤꯜꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯝꯇꯪꯗꯤꯀꯣ ꯅꯧꯅ ꯍꯥꯏꯗꯤ ꯐꯪꯉꯤꯉꯩꯁꯤꯗ ꯏꯁꯥꯗꯁꯨ ꯄꯥꯈꯠꯇꯅꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯍꯧꯒꯦ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯟꯅ ꯈꯪꯖꯍꯧꯒꯦ ꯌꯥꯏꯔꯤꯄꯣꯛ ꯀꯛꯃꯌꯥꯏꯗꯒꯤ ꯑꯕꯦ ꯀꯧꯋꯦ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯍꯋꯥꯏꯁꯨ ꯑꯗꯨꯝ ꯀꯃꯟ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯎꯕ ꯃꯊꯦꯜꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯉꯥ ꯅꯨꯡ ꯐꯥꯕꯤꯗꯕ꯭ꯔꯣ ꯉꯥ ꯐꯥꯗꯦ ꯉꯥ ꯐꯥꯗꯤꯌꯦ ꯏꯁꯤꯡꯕꯨꯗꯤ ꯌꯥꯝ ꯆꯥꯎꯋꯦꯕ ꯑꯗꯣ ꯉꯥꯁꯦ ꯀꯌꯥ ꯂꯩꯇ꯭ꯔꯕ ꯃꯥꯜꯂꯦ ꯐꯥꯗ꯭ꯔꯦ ꯄꯥꯛꯅ ꯑꯣ ꯑꯗꯣ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯕꯨ ꯆꯥꯎꯔꯗꯤ ꯑꯍꯜ ꯂꯃꯟꯅ ꯁꯨꯝ ꯍꯥꯏꯕꯗ ꯉꯥ ꯂꯩ ꯉꯥ ꯐꯥꯏ ꯍꯥꯏꯕꯁꯦ ꯍꯣꯏ ꯑꯗ ꯉꯁꯤꯁꯤ ꯑꯗꯣ ꯏꯁꯩꯗꯤ ꯑꯗꯨꯝ ꯁꯛꯅꯤꯡꯕ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤꯗꯤ ꯑꯗꯨꯝ ꯇꯧꯕ ꯑꯗ ꯁꯨꯛꯇꯨꯝ ꯇꯨꯝꯕ ꯌꯥꯗꯦꯕ ꯁꯨꯐꯪ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯉꯁꯤꯕꯨꯗꯤ ꯐꯪꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯗ ꯍꯔꯥꯎꯕꯅꯁꯨ ꯉꯁꯥꯏ ꯃꯊꯦꯜꯗꯨꯅꯅꯤꯀோ ꯀꯣꯟ ꯐꯪꯉꯤꯁꯦ ꯉꯍꯥꯟꯈꯩ ꯇꯨꯝꯕ ꯌꯥꯗꯕꯗꯣ ꯉꯁꯤꯗꯤ ꯀꯣꯜ ꯐꯪꯉꯕꯅꯤꯅ ꯍꯌꯦꯡꯗꯤ ꯃꯤꯀꯞ ꯊꯣꯛꯇꯗꯅ ꯍꯥꯏꯕ ꯕꯦꯔꯥ ꯇꯥꯅꯅꯤ ꯑꯍꯜ ꯂꯃꯟꯁꯨ ꯃꯌꯥꯝ ꯇꯥꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯔꯦꯗꯤꯑꯣꯗ ꯑꯗꯨꯝ ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯔꯦꯗꯤꯑꯣꯗ ꯐꯪꯉꯦꯕ ꯑꯗꯣ ꯑꯩꯗꯤ ꯌꯨꯇꯨꯕꯇ ꯑꯣꯏꯅ ꯌꯦꯡꯉꯦ ꯁꯛ ꯎꯕꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯗꯨꯗꯤ ꯏꯁꯩꯁꯤ ꯑꯃꯨꯛ ꯍꯧꯔꯛꯑꯁꯤꯀꯣ ꯏꯁꯩꯁꯦ ꯌꯥꯝ ꯁꯛꯅꯤꯡꯕ ꯑꯗꯣ ꯏꯀꯥꯏꯖꯕ ꯅꯣꯛꯄ ꯍꯧꯔꯛꯀꯅꯨ ꯅꯣꯛꯄ ꯍꯧꯔꯛꯀꯅꯨ ꯅꯣꯛꯄꯁꯦ ꯏꯀꯨꯕꯣꯛ ꯏꯅꯦꯝꯄꯣꯛ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯇꯥꯕꯗꯣ ꯏꯃꯧ ꯅꯨꯄꯤꯅ ꯏꯁꯩ ꯁꯛꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯈꯞꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯁꯅꯨ ꯉꯁꯥꯏꯒꯤ ꯏꯃꯧ ꯅꯨꯄꯤꯅ ꯁꯛꯄ ꯈꯣꯟꯖꯦꯜꯒ ꯌꯥꯝ ꯐꯔꯝꯃꯤꯅꯦꯍꯦ ꯅꯍꯥꯟꯒ ꯑꯩꯈꯣꯏ ꯈꯪꯉꯨꯗꯣꯏꯅꯦ ꯏꯃꯥ ꯊꯧꯔꯝꯒ ꯁꯔꯨꯛ ꯌꯥ ꯇꯧꯔꯝꯃꯦꯗꯣ ꯑꯗꯨꯅꯦꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯗꯨꯅꯦ ꯏꯕꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯐꯣꯟ ꯐꯪꯕꯗꯒꯤ ꯆꯦꯟꯊꯣꯛꯔꯛꯑꯦ ꯃꯅꯤꯡꯗ ꯅꯣꯡꯁꯨ ꯇꯥꯈꯤꯕꯒꯤ ꯅꯥꯄꯤꯁꯨ ꯃꯌꯥꯝ ꯍꯧꯔꯦ ꯑꯗꯣ ꯍꯔꯥꯎꯃꯟꯗꯅ ꯅꯥꯄꯤꯁꯨ ꯐꯣꯏꯗꯠꯈ꯭ꯔꯦ ꯅꯥꯄꯤ ꯃꯔꯛꯇꯗꯤ ꯌꯥꯝ ꯀꯟꯅ ꯅꯛꯁꯟꯕꯤꯔꯨꯅꯨꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯣ ꯏꯁꯩꯁꯦ ꯍꯩꯕ ꯍꯩꯇꯕ ꯈꯣꯟꯖꯦꯜꯗꯨꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯑꯃꯇ ꯑꯣꯏꯔꯁꯨ ꯉꯪꯕꯤꯔꯝꯃꯨ ꯁꯔꯨꯛ ꯌꯥꯔꯛꯑꯕꯅꯤꯅ ꯍꯧꯕꯤꯔꯁꯤ ꯍꯣꯏ ꯑꯩꯒꯤꯗꯤ ꯅꯪꯇꯅꯤ ꯃꯄꯣꯛ ꯈꯨꯗꯤꯡ ꯊꯨꯡꯅꯕ ꯏꯆꯦꯜꯅ ꯇꯝꯈ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯅꯪꯇꯅꯤ ꯃꯄꯣꯛ ꯈꯨꯗꯤꯡ ꯊꯨꯡꯅꯕ ꯏꯆꯦꯜꯅ ꯇꯝꯈ꯭ꯔꯕꯁꯨ ꯄꯨꯛꯅꯤꯡ ꯀꯥꯏ ꯆꯥꯎꯃꯜꯂꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯪꯇꯒꯤꯅꯤ ꯏꯁꯩꯁꯦ ꯐꯖꯅ ꯉꯥꯡꯊꯣꯛꯄꯤꯔꯒ ꯃꯔꯛꯇ ꯅꯣꯛꯅꯤꯡꯕ ꯃꯥꯜꯂꯦ ꯁꯤꯃꯥꯏꯅꯕꯨ ꯅꯣꯛꯃꯤꯟꯅꯁꯦꯅ ꯇꯧꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯀꯣꯜꯁꯤꯗꯕꯨ ꯑꯃꯨꯛꯇꯪ ꯐꯪꯉꯗꯤ ꯍꯥꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯄ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯅꯣꯛ ꯅꯣꯛꯇꯅ ꯉꯥꯡꯊꯣꯛꯑꯝꯕꯁꯤꯁꯨ ꯇꯥꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ 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 ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯂꯥꯏꯃꯅꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯦꯛꯄꯨꯖ ꯃꯁꯥꯅꯤ ꯁꯥꯔ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯃꯦꯗꯥꯝ ꯃꯪꯒꯟꯐꯝ ꯆꯥꯏ ꯑꯗꯨꯒ ꯀꯥꯕꯤ ꯑꯃ ꯇꯥꯎꯏ ꯁꯥꯔ ꯏꯁꯩ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯏꯆꯦ ꯇꯨꯝꯃꯝꯗ꯭ꯔꯤꯅꯤ ꯃꯤꯁ ꯉꯁꯥꯏꯗꯒꯤ ꯑꯣꯠꯂꯤꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧ ꯁꯨꯔꯨꯕꯒꯤ ꯋꯥꯕꯅꯦ ꯂꯣꯏꯔꯝꯗꯥꯏꯗ ꯐꯪꯉꯤ ꯇꯨꯝꯕ ꯌꯥꯅꯕ ꯏꯁꯩ ꯑꯃꯨꯛ ꯉꯥꯡꯊꯣꯛꯄꯤꯔꯣ ꯏꯆꯦ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯃꯤꯁ ꯃꯥꯟꯖꯈꯥꯗ ꯆꯠꯂꯅꯤ ꯑꯩꯗꯤ ꯃꯥꯟꯖꯈꯥ
चलनी ita urirai ita takhelai nakhoi aibu waronu lei horo lagi ita manjaka dasalani aidi manjaka dasalani Ulaina pun sabakan Inga ingin sinabakan Nuja oibi aigi punsi Pamunakta sajarage Hainaba wanglen yaurakle ita manjaka dasalani aidi manjaka dasalani ita sana khoina nata ai sakuna iyong mong bamarang yaida leiho ko ita sana koina nata ai sakuna iyong mong bamarang yaida leiho ko Palim imalay rabi Iduning thâu sao driba Yeng di hâu tâm di hâu ai di Velage Ita manjaka dasalani Aidi manjaka dasalani Ita urirai Ita takhelai Nakhoi aibu waronu Leihoro Lage Ita manjaka dasalani Aidi manjaka dasalani Miss loisinjarage Thank you. 이제 얌나 파자나 이세기 콘센트기 하이바 따래. 얌나 파자나 이세시 ingna 석도피. tapna 호이. phajaba isaini 타가서리 이세 토롬마시부 마풍판 비람바 하이니가 있잖아. 타가서리. thagachari mayam pomnamak adubu comment se padre bu ayamba loina padre comment se onthokna yame do ay akhuna haijabadu ni comment mayam se loina paraga sum yeng leiraga di color se yam lokhatpa ngamjara roidra na pakhachaba ma leijaraba 호이. anu color khar su lokhatpa aduga isai su khara dum taminaba na adumai khanjara kanda 호이. jati mayamna kari hai bire ino haibase loi yengjai hai tare ko do pathok sadabagi wani mayamna haibirakpa thagatpirakpa loina loksinjai pumnamak thagasari nungsidabam yaugde adagi kari ani loina nungsijai hai tare adubu ngasagi akoina khanjabana smaishum pa leiragadi kamem yam se pa leiragadi ngasagi color singse lokhatpada khitang thengda hogadra haibagi ko pakhatpam leibako aduna sum tawjabani mayam warau biroi thagasari mayamna haibirakpa loina uzai hai tare thagasari mathangi kolom lokhasage hello hello good evening sir good evening taram nokchari ming leifam haibiu sir ai ma hau kendagi jilang amane sir taram nokchari sak sabirabo sajare sir kari mathen oina sabirage ngasi irole sir iron basudum hawne hai tare
Hoi, the Miss Pusparani je ngasi na ham thengnajdabne hatare. Kuire chatadi jilangamba na pangkau to kawi. Khumdi khumbirakta Live phone program je Miss Call tawjabane to khangde relief came the leidana Hawaii chaban protil helabur khangni phone ka je chatkidre. Phangni phangi sini haitare dum ko ino. Adubo Asiddi phange. Ado inaugi isai amadi leibani mayamna tawba ngamdaba talent haitare san. Tapilazu masana thindoini isai su masana saktoini. Amta tadri ngasi di tahau tare ne bongko. Ngasi di keno si hoi ngasi di phajaba ma saktorak taw male. Sarwaru ya ding ngasi di isai se tawjaroge. Ai na class 9 tamngai matamda school gi function namda ki Ramayan gi sita Ravona sita phabala ki matang yamna phajabani dusu yai matang matang lijage sa hoi haidorokpada adum chanai adagi saktorokpada su dum chanai haitare ne ipakta paksai ipakta paksabadu yeng tare ai gi de han bani bo hobirasi akhoi taning mana langtak nare hobira Ayodhya hariba lamdam nida yam nuaina panjaramba Ram Lakshman amadi matai marak Sita mapa Dasharatha makoi ahum nuaina panjarami adubu kai mama atombi saraidagi mapa Dasharatha yathang matung ina Ram Lakshman amadi matai ma jungle the posting chatki asumna posting chatkibadagidi nongma Ravon gi masanupi masak phajabada mapa laitrabi sabani khana Lakshman gi Facebook account da fataba phajaba photo ama hapnaga friend request tawaki matamduda rak Lakshman na accept tawbadagidi message kaya ama thadalaki amutang unasiyena masigi nupi si yamna aingonda hawreda haidana jangandugi Hanuman gi cafe hotel amada kauraga mabani sakhang makinaki matamduda Lakshman khanjara maduga asomda sabini khana phajabaduga onthokna tin chana khidre madudagidi Lakshman saudna sabine khagi manato nasi thang katkki matamduda sabine kha saudna Sri Lanka tamna chatki mabung Ramda tammi Ravonda tammi Ravon sawi masidi nan tawdaba yaroyana madudagidi Ravon gi manaya makangna Sita gi photo asi pibani yambung gurudev masigi photo asi masi mana moi anigi manakta leibu nupini masi on hakka lumpu tawasi lan tawrabadi makoina ngamba yai maramdi makoina power shakti heli asun hainabadagidi Ravona yare Ravona sina changni phiniba ama saraga lai Sita si matomda lei asomda Ramga Lakshman gi office sakki Sita si laibu matam sida Ravona sina chakni phinibe saraga lakpa sida kana laige yumasibu mi laibidabro haina kawi matamda Sita thorai ai chakla mana loire ai chakni bani chakita pijabi hai Sita na phagani gurudev haraga imungdagi lokthok changi matamda puthora aga changni phinibe sari Ravona pi adu Ravona sumna kada tawrai ibema nate churi makhada pibdi tawhaidi ko sumangda piyo Sita gi line cross angangba machinga thamamadu kanthokpadi yade masana khangi adubu upai leitabani mahak sumang kan tamna satki matamdida Sita gi khut adu tingthoraga piba matamdida Ravona khudang tap phai machin thak meli Sita laude Sita lengde madudagidi Ravon gi helicopter angang ulida sat namjalli inaisa helicopter thawlu yes sir guduk paikhalli
ꯃꯁꯣꯝꯗ ꯔꯥꯝꯒꯤ ꯌꯨꯝꯊꯪꯅꯕ ꯃꯨꯅꯤꯗꯦꯕꯗꯨꯅ ꯎꯍꯧꯋꯤ ꯍꯩꯃ ꯁꯤꯇꯥ ꯐꯥꯈ꯭ꯔꯦꯅ ꯃꯇꯝꯗꯨꯗ ꯔꯥꯝꯒ ꯂꯛꯁꯃꯟꯒ ꯊꯤꯔꯛꯏ ꯃꯣꯏꯗꯤ ꯑꯣꯐꯤꯁ ꯀꯥꯒꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯂꯛꯁꯃꯟꯁꯦ ꯍꯥꯊꯨ ꯆꯦꯜꯂꯛꯏ ꯃꯈꯣꯜ ꯑꯃ ꯇꯥꯏꯌꯦꯅ ꯃꯨꯅꯤꯗꯦꯕꯅ ꯇꯝꯃꯤ ꯅꯌꯥꯝꯕ ꯔꯥꯝꯗꯤ ꯌꯥꯝꯕꯨꯡ ꯑꯩꯅ ꯀꯧꯔꯛꯑꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯇꯝꯗꯨꯗ ꯔꯥꯝ ꯆꯪꯁꯤꯜꯂꯛꯏ ꯂꯛꯁꯃꯟꯅ ꯇꯝꯃꯤ ꯇꯥꯃꯣ ꯏꯇꯩꯃ ꯔꯥꯕꯣꯅ ꯐꯥꯈ꯭ꯔꯦ ꯏꯇꯩꯃꯒꯤ ꯈꯣꯟꯖꯦꯜ ꯑꯩꯅ ꯇꯥꯍꯧꯋꯤ ꯔꯥꯝ ꯍꯥꯏꯅ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯏꯇꯩꯃꯕꯨ ꯅꯤꯡꯖꯔꯛꯄꯁꯦ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯒ ꯆꯠꯈꯤꯅꯤ ꯇꯥꯃꯣꯒꯤ ꯃꯤꯡ ꯈꯛꯇꯪ ꯀꯧꯏ ꯑꯩꯗꯤ ꯏꯇꯩꯃꯁꯦ ꯅꯍꯥꯟꯒꯤ ꯑꯩꯒꯤ ꯏꯇꯩꯃꯅꯦꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯏꯇꯩꯃꯗꯤ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯗꯦꯅꯦ ꯇꯥꯃꯣ ꯔꯥꯕꯣꯅ ꯃꯇꯥꯡꯁꯤꯗ ꯅꯪꯒꯤ ꯗꯥꯏꯂꯣꯛꯇꯣ ꯇꯥꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯆꯠꯂꯨꯅꯦ ꯐꯒꯅꯤ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯂꯛꯁꯃꯟ ꯆꯠꯈꯤ ꯔꯥꯝ ꯁꯥꯎꯏ ꯃꯥꯒꯤ ꯃꯄꯥ ꯃꯈꯥꯗ ꯂꯩꯕ ꯑꯦꯀꯦꯗꯣ ꯇꯥꯞ ꯄꯥꯏꯔꯒ CBZ ꯏꯁꯇꯥꯔꯠ ꯇꯛ ꯇꯧꯏ ꯃꯗꯤ ꯊꯥꯎ ꯂꯤꯛ ꯑꯣꯏꯁꯜꯂꯛꯏ ꯃꯁꯤꯒꯤ CBZꯁꯤꯁꯨ ꯍꯥꯏꯗꯅ ꯂꯪꯊꯣꯛꯑꯒ ꯁꯒꯣꯜ ꯔꯣꯗꯇ ꯇꯛ ꯇꯣꯡꯈꯠꯂꯒ ꯆꯠꯂꯤ ꯃꯥꯒꯤ ꯅꯥꯏꯃꯦꯠ ꯑꯦꯀꯦꯗꯨꯅ ꯗꯪ ꯀꯥꯞꯄꯤ ꯃꯗꯨꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯨꯅ ꯃꯊꯛ ꯑꯗꯨꯝ ꯄꯥꯏꯈꯠꯈ꯭ꯔꯦ ꯁꯣꯝꯗ ꯔꯥꯕꯣꯟ ꯑꯁꯤꯅ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯌꯥꯅꯈꯤ ꯏꯕꯦꯝꯃ ꯁꯤꯇꯥ ꯅꯪ ꯑꯩꯕꯨꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯁꯤꯇꯥꯒꯤ ꯊꯃꯣꯏꯗꯤ ꯃꯩ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯀꯗꯔ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯁꯤꯇꯥꯅ ꯈꯜꯂꯤ ꯍꯩꯃꯥ ꯇꯥꯃꯣ ꯔꯥꯕꯣꯟ ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤꯕꯨ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛꯁꯤꯗ ꯄꯨꯈꯠꯄꯤꯔꯒ ꯍꯩꯃꯥ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯤꯌꯦ ꯁꯤꯇꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯔꯥꯕꯣꯟ ꯍꯔꯥꯎꯕꯅ ꯃꯄꯨꯝ ꯊꯤꯠꯈ꯭ꯔꯦ ꯁꯤꯇꯥꯁꯦ ꯑꯩ ꯅꯨꯡꯁꯤꯔ ꯃꯥꯜꯂꯦꯅ ꯍꯔꯥꯎꯃꯟꯗꯅ ꯔꯥꯕꯣꯟꯁꯤ ꯃꯀꯣꯛ 10ꯁꯤ ꯄꯨꯂꯞ ꯅꯣꯛꯑꯗꯤ ꯇꯥꯅꯤꯡꯉꯔꯣꯏꯅ ꯑꯅꯤ ꯅꯣꯛꯏ ꯔꯥꯕꯣꯟꯒꯤ ꯑꯍꯥꯟꯕ ꯅꯣꯛꯄ ꯃꯀꯣꯛꯇꯨ ꯍꯥ ꯑꯅꯤꯁꯨꯕꯗꯁꯨ ꯑꯍꯨꯝꯁꯨꯕꯗꯁꯨ ꯁꯨꯃꯥꯏꯅ ꯃꯊꯪ ꯅꯣꯛꯂꯛꯏ ꯈ꯭ꯋꯥꯏ ꯏꯂꯣꯏꯕꯒꯤ ꯃꯀꯣꯛꯇꯨ ꯔꯥꯕꯣꯟꯅ ꯀꯌꯥ ꯊꯧꯁꯥꯕꯤꯗꯕꯖꯥꯠꯅꯤ ꯃꯁꯤꯗ ꯃꯥꯅ ꯅꯣꯛꯊꯣꯔꯛꯄ ꯃꯤꯅꯣꯛꯁꯤ ꯃꯁꯤꯒꯤ ꯃꯤꯅꯣꯛ ꯑꯁꯤ ꯇꯥꯕꯗ ꯁꯤꯇꯥꯒꯤ ꯊꯃꯣꯏꯗꯗꯤ ꯃꯩꯔꯤꯕꯅ ꯊꯤꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗꯅ ꯅꯥꯏꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯀꯅꯥꯒꯨꯝꯕ ꯑꯈꯪ ꯍꯩꯁꯤꯡꯗꯒꯤ ꯇꯥꯕꯤꯁꯤ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯏꯁꯩ ꯁꯛꯄꯁꯨ ꯍꯩ ꯍꯥꯏ ꯋꯥꯔꯤ ꯂꯤꯕꯁꯨ ꯍꯩꯔꯝꯃꯦ ꯅꯣꯛꯄꯁꯨ ꯍꯩꯕ꯭ꯔꯥ ꯌꯦꯡꯁꯤꯔꯥ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯔꯥꯕꯣꯟꯅ ꯅꯣꯛꯄꯅꯤꯗꯅ ꯑꯗꯣ ꯀꯩ ꯀꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯈꯨꯅꯣꯛꯇꯣ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎ ꯀꯧꯕꯤꯌꯨ ꯃꯤꯁ ꯍꯣꯏ ꯏꯅꯥꯎ ꯖꯦꯂꯥꯉꯝꯕꯁꯦ ꯅꯣꯛꯄꯁꯨ ꯍꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯝꯇ ꯅꯣꯛꯄꯤꯔꯣ ꯏꯁꯥꯒꯤ ꯈꯨꯅꯣꯛꯇ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯣꯛꯏꯌꯦ ꯑꯗꯨꯗ ꯃꯌꯥꯝ ꯅꯣꯛꯄꯁꯤꯗ ꯖꯤꯂꯥꯉꯝꯕꯁꯨ ꯍꯦꯛ ꯌꯥꯎꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯃꯤꯁ ꯀꯣ ꯑꯩꯈꯣꯏ ꯂꯥꯏꯐ ꯆꯥꯠꯇ ꯂꯩꯕ ꯃꯤꯁꯤꯡꯗ ꯑꯩ ꯍꯪꯖꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃꯈꯛ ꯂꯩꯌꯦ ꯍꯪꯁꯤ ꯑꯗꯣ ꯇꯥꯃꯣ ꯆꯥꯟꯅ ꯈꯨꯝꯕꯤꯔꯛꯀꯅꯤꯅ ꯑꯩ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯗꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯈꯤꯕ ꯅꯨꯄꯤꯁꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦꯗ ꯏꯕꯨꯡ ꯆꯥꯟ ꯇꯥꯔꯝꯃꯅꯤ ꯂꯥꯏꯞꯇ ꯂꯩꯕꯅꯤꯅꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯗꯨꯗꯤ ꯖꯤꯂꯥꯉꯝꯕꯒ ꯏꯕꯨꯡꯒ ꯑꯗꯨꯝ ꯆꯥꯠꯇ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯐꯪꯅꯔꯅꯤꯅ ꯈꯜꯂꯦ ꯍꯣꯏ ꯃꯤꯁ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯩꯁꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯖꯤꯂꯥꯉꯝꯕ ꯃꯤꯁ ꯊꯦꯡꯛ ꯌꯨ ꯑꯁ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯍꯥꯏꯇꯥꯔꯦ ꯉꯥꯛꯇꯪ ꯋꯥꯔꯤꯁꯦ ꯃꯑꯣꯡ ꯑꯃꯅꯦ ꯁꯤꯗꯤ ꯁꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯣꯏꯕꯣ ꯇꯥꯅꯤꯡꯉꯤ ꯑꯦꯀꯦꯗꯨꯅ ꯀꯗꯛ ꯈꯞꯆꯜꯂꯤꯅꯦ ꯃꯥꯒꯤ ꯕꯥꯏꯠꯇꯨꯁꯨ ꯑꯃꯨꯛ ꯀꯥꯎꯊꯣꯛꯑꯝꯃꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕꯩꯅꯤꯀꯣ ꯃꯇꯥꯡ ꯆꯥꯗꯕꯩꯅꯤꯀꯣ ꯑꯗꯣ ꯃꯇꯥꯡꯒ ꯆꯥꯔꯝꯃꯗꯤ ꯋꯥꯔꯤꯁꯦ ꯃꯈꯥꯁꯦ ꯇꯥꯕ ꯌꯥꯕꯅꯦ ꯑꯗꯣ ꯀꯣꯂꯔ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯁꯜꯂꯛꯑꯦꯅꯦ ꯑꯗꯨꯝ ꯂꯧꯈꯠꯂꯗꯧꯅꯤ ꯑꯣꯛꯁꯜꯂꯁꯤꯅꯦ ꯑꯗꯨꯗꯤꯕꯣ ꯍꯣꯏ ꯍꯜꯂꯣ ꯇꯥꯖꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯌꯥꯝꯕ ꯏꯕꯨꯡꯒꯤ ꯏꯁꯩ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯗꯥꯏꯂꯣꯛꯁꯨ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯇꯧꯔꯛꯀꯦ ꯏꯁꯩꯗꯨꯅ ꯃꯇꯝꯗꯨ ꯆꯥꯟꯅꯅ ꯑꯗꯨꯝ ꯇꯧꯖꯔꯛꯑꯒꯦ ꯃꯇꯝ ꯏꯁꯩ ꯁꯛꯄꯁꯤꯗ ꯑꯗꯨꯃꯛꯅꯤ ꯏꯕꯨꯡ ꯍꯥꯏꯕ ꯉꯝꯗꯗꯅ ꯂꯩꯔꯝꯃꯤꯅꯤ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝ ꯏꯌꯥꯝꯕ ꯉꯁꯤꯁꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯗꯤ ꯃꯊꯦꯜꯁꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟꯒꯤ ꯎꯁꯣꯏ ꯎꯇꯤ ꯑꯣꯏꯅ ꯆꯥꯔꯦ ꯅꯨꯡꯗꯥꯡꯁꯦ ꯏꯌꯥꯝꯕꯁꯦ ꯃꯌꯥꯝꯗꯗꯤ ꯃꯤꯡꯁꯦ ꯈꯪꯍꯟꯗ꯭ꯔꯦ ꯑꯩꯈꯣꯏꯕꯨꯗꯤ ꯑꯗꯨꯝ ꯈꯪꯖꯔꯕꯀꯣ ꯍꯣꯏ ꯑꯩ ꯔꯥꯖꯁꯊꯥꯟꯗꯩ ꯁꯦꯛꯁꯄꯤꯌꯔ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯥꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯗꯥꯏꯂꯣꯛ ꯍꯧꯖꯤꯜꯂꯛꯑꯁꯤ ꯗꯥꯏꯂꯣꯛꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯇꯧꯔꯤꯁꯦ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒꯥꯝꯅꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯂꯥꯟꯅ ꯆꯠꯅꯗꯅꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯖꯤꯂꯥꯉꯝꯕ ꯍꯥꯏꯔꯒꯦ ꯑꯗꯨꯝ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯗꯥꯏꯂꯣꯛꯇꯨ ꯑꯩꯈꯣꯏ ꯔꯥꯃꯥꯌꯟꯕꯨ ꯁꯤꯙꯖꯕ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯁꯨꯝ
ꯉꯥꯛꯇꯪ ꯁꯨꯝ ꯅꯣꯛꯅꯅꯕ ꯃꯥꯅꯤ 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 ꯑꯁꯦꯡꯕꯅꯤ ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯔꯛꯄꯅꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯂꯩ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯒꯨꯔꯨ ꯑꯣꯏꯔꯕ ꯑꯇꯩ ꯑꯇꯩ ꯙꯔꯃ ꯀꯩꯅꯣ ꯇꯧꯔꯒ ꯍꯛꯆꯤꯟꯅ ꯂꯧꯕ ꯀꯥꯡꯕꯨꯅꯗꯤ ꯂꯥꯟꯅ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯋꯥꯔꯤꯗꯨꯕꯨꯗꯤ ꯌꯥꯝꯅ ꯑꯁꯦꯡꯕ ꯃꯈꯣꯏꯒꯤ ꯂꯩꯔꯤꯅꯤ ꯑꯗꯨ ꯈꯤꯇꯪ ꯑꯩꯅ ꯑꯗꯨꯃ ꯍꯥꯏꯖꯍꯧꯒꯦ ꯉꯁꯥꯏꯒꯤ ꯖꯤꯂꯥꯡꯒꯝꯕꯅ ꯋꯥꯔꯤ ꯂꯤꯔꯛꯄ ꯀꯥꯟꯗ ꯑꯆꯨꯝꯕꯗ ꯂꯤꯔꯝꯃꯒꯗꯤ ꯃꯌꯥꯝ ꯅꯣꯛꯏꯁꯦ ꯅꯣꯛꯑꯔꯣꯏꯕ ꯐꯥꯒꯤ ꯍꯥꯏꯕꯁꯦ ꯌꯥꯎꯗꯕ ꯌꯥꯗꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯅꯦ ꯑꯗꯣ ꯑꯗꯣꯝꯗ ꯑꯗꯨꯝ ꯑꯗꯨꯃ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯨꯗ ꯈꯪꯍꯧꯔꯒꯁꯨ ꯑꯇꯩ ꯑꯇꯩꯅ ꯀꯠꯀ ꯇꯧꯔꯒ ꯊꯥꯗꯣꯔꯛꯄꯁꯨ ꯌꯥꯔꯦ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯍꯧꯔꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯗꯥꯏꯂꯣꯛ ꯍꯧꯖꯔꯛꯑꯒꯦꯀꯣ ꯏꯕꯨꯡꯒꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯖꯔꯒꯦ ꯃꯌꯥꯝꯒ ꯑꯍꯥꯟꯕꯗ ꯑꯩꯅ ꯇꯧꯖꯔꯛꯀꯗꯧꯔꯤꯕ ꯗꯥꯏꯂꯣꯛꯁꯤ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕꯒꯤ ꯃꯌꯥꯡꯒꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯃꯈꯛ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕꯒꯤ ꯃꯣꯏ ꯀꯩꯅꯥ ꯊꯤꯕ ꯂꯥꯛꯄ ꯕꯣꯔꯁꯤꯅ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯄꯨꯔꯒ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯁꯤꯒ ꯂꯥꯛꯄꯒꯤ ꯃꯇꯥꯡ ꯑꯃꯈꯛꯅꯤ ꯉꯁꯤꯗꯤ ꯏꯆꯥ ꯅꯨꯄꯤꯁꯤ ꯌꯦꯡꯕ ꯂꯥꯛꯇꯣꯏꯅꯤ ꯃꯄꯥ ꯅꯪꯁꯨ ꯂꯨꯅ ꯅꯥꯟꯅ ꯈꯔ ꯇꯧꯅ ꯉꯁꯤꯗꯤ ꯐꯖꯅ ꯂꯩꯌꯨ ꯅꯍꯥꯟꯈꯩ ꯆꯃꯣꯠꯅꯔꯁꯨꯁꯦ ꯏꯆा ꯅꯨꯄꯤꯁꯨ ꯊꯥꯖ ꯌꯣꯟꯖꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯂꯥꯛꯑꯦ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯣ ꯉꯥꯏꯈꯣꯅꯤ ꯐꯝꯗ꯭ꯔꯁꯨ ꯌꯥꯏꯅꯦ ꯌꯥꯔꯦꯁꯦ ꯀꯩꯅꯥꯗꯣ ꯑꯝꯇ ꯄ꯭ꯔꯞ ꯌꯦꯡꯒꯦ ꯉꯥꯏꯍꯥꯛꯇꯪ ꯇꯞꯅ ꯏꯪꯅ ꯌꯦꯡꯁꯤ ꯀꯩꯅꯥꯁꯨ ꯊꯣꯛꯂꯛꯑꯅꯤ ꯆꯥ ꯂꯣꯜꯂꯤ ꯏꯃꯨꯡꯗ ꯁꯤꯗꯩꯗ ꯑꯝꯇꯪ ꯅꯦꯅꯥ ꯇꯥꯅ ꯄꯣꯊꯥꯕꯤꯌꯨ ꯐꯝꯕꯤꯌꯨꯁꯦ ꯕꯣꯔꯁꯤꯗꯤ ꯃꯁꯛꯄꯨ ꯐꯖꯔꯤꯅꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯅꯕꯨ ꯁꯣꯏꯗꯅ ꯄꯥꯝꯃꯅꯤ ꯑꯗꯨ ꯅꯆꯥꯅꯨꯄꯤꯗꯣ ꯀꯧꯊꯣꯔꯛꯑꯣ ꯁꯠ ꯕꯦꯝꯃ ꯆꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯂꯣꯏꯗ꯭ꯔꯤꯕ ꯅꯪꯕꯣ ꯂꯣꯏꯔꯦ ꯃꯃꯥ ꯄꯨꯊꯣꯔꯛꯑꯦ ꯃꯃꯥ ꯁꯣꯝꯗ ꯄꯤꯌꯨ ꯁꯦ ꯁꯤ ꯕꯣꯔꯒꯤ ꯃꯃꯥꯅꯤ ꯃꯁꯤꯅ ꯃꯄꯥ ꯂꯩꯔꯦ ꯁꯣꯝꯗ ꯄꯤꯌꯨ ꯆꯥ ꯂꯧꯕꯤꯌꯨ ꯃꯧꯁꯤꯗꯤ ꯃꯁꯛꯇꯤ ꯐꯖꯔꯤꯅꯤ ꯀꯔꯤ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯒꯦ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯀꯔꯤꯝꯇ ꯍꯩꯖꯍꯧꯗ꯭ꯔꯦ ꯊꯕꯛꯅ ꯈꯔ ꯑꯣꯐꯤꯁꯀꯤ ꯆꯤꯟꯗꯅ ꯊꯣꯡꯕ ꯊꯥꯛꯄ ꯑꯝꯇ ꯍꯩꯖꯍꯧꯗ꯭ꯔꯦ ꯉꯁꯤꯒꯤ ꯆꯥꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯟꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯤ ꯃꯧ ꯑꯣꯏꯔꯒꯕꯨ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯇꯦ ꯍꯥꯏꯁꯤꯕꯣ ꯑꯩꯁꯨ ꯑꯗꯨꯝ ꯀꯟꯅ ꯇꯝꯖꯔꯤ ꯊꯕꯛꯅ ꯈꯔ ꯍꯦꯟꯅ ꯆꯤꯟꯈꯤꯗꯅ ꯑꯣꯐꯤꯁꯅ ꯆꯤꯟꯈꯤꯗꯅ ꯊꯣꯡꯕ ꯊꯥꯛꯄꯒꯤꯁꯦ ꯀꯟꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯌꯦꯡꯗꯅ ꯇꯝꯖꯔꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯀꯟꯅ ꯍꯦꯟꯅ ꯌꯥꯎꯈꯤꯗꯅ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯇꯝꯕꯤꯍꯧꯗ꯭ꯔꯦ ꯑꯩꯅꯁꯨ ꯄꯨꯛꯅꯤꯡ ꯀꯌꯥ ꯆꯪꯉꯨꯗ꯭ꯔꯦ ꯊꯕꯛꯁꯤꯃ ꯇꯧꯔꯍꯧꯔꯒꯗꯤ ꯊꯕꯛꯁꯦ ꯇꯧꯔꯕꯅꯤꯅ ꯑꯗꯨꯕꯨꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯣ ꯍꯌꯦꯡ ꯌꯨꯝꯗ ꯂꯩꯔꯒꯗꯤ ꯊꯣꯡꯕ ꯊꯥꯛꯄ ꯑꯁꯤ ꯃꯧ ꯑꯃꯒꯤ ꯃꯊꯧꯅꯤꯗꯣ ꯀꯩꯅꯣꯗ ꯊꯣꯡꯕ ꯊꯥꯛꯄꯁꯤꯕꯨ ꯃꯧ ꯑꯃꯈꯛꯀꯤꯅꯤ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯜꯂꯅꯤꯗ ꯅꯨꯄꯥꯅꯁꯨ ꯊꯣꯡꯕ ꯌꯥꯏꯗ ꯋꯥꯏ ꯁꯤꯠꯄ ꯈꯣꯠꯄ ꯂꯣꯏ ꯌꯥꯏ ꯀꯔꯤꯅꯣꯅꯤ ꯃꯁꯤꯕꯣ ꯃꯥ ꯉꯥꯡꯉꯤꯁꯤꯕꯣ ꯁꯣꯝꯗꯗꯤ ꯉꯁꯥꯏꯒꯤ ꯃꯔꯛꯁꯤꯗꯩꯗ ꯃꯔꯛ ꯈꯔ ꯑꯩꯅ ꯊꯜꯂꯛꯑꯒꯦ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯥ ꯉꯥꯡꯊꯣꯔꯛꯄꯗꯩꯗ ꯕꯣꯔꯒꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯈꯣꯏꯗꯧ ꯊꯤꯠꯈ꯭ꯔꯦꯕ ꯀꯩꯅꯣꯗ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯛꯄꯗꯣ ꯇꯥꯕꯗꯩꯗ ꯃꯈꯥ ꯇꯥꯔꯛꯑꯕꯗ ꯅꯆꯥꯅꯨꯄꯥꯁꯤꯅꯁꯨ ꯊꯕꯛ ꯇꯧꯏ ꯇꯣꯂꯣꯞꯁꯨ ꯑꯩꯅ ꯍꯦꯟꯅ ꯆꯥꯎꯔꯤꯅꯤ ꯁꯤꯗꯩꯗ ꯅꯨꯄꯤ ꯑꯃꯒꯤ ꯊꯕꯛꯁꯤꯕꯨ ꯀꯨꯞꯅꯣꯝ ꯌꯨꯝꯒꯤ ꯋꯥꯏ ꯁꯤꯠꯄ ꯆꯥꯛ ꯊꯣꯡꯕ ꯐꯤꯁꯨ ꯐꯤꯖꯥꯝꯁꯦ ꯅꯨꯄꯤ ꯑꯃꯈꯛꯇꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯦꯅ ꯍꯥꯏꯔꯗꯤ ꯅꯨꯄꯥꯁꯤꯒꯤ ꯊꯕꯛꯁꯤꯕꯨ ꯆꯥꯕ ꯈꯛꯇꯔꯕ ꯅꯨꯄꯤꯗꯨꯗꯤ ꯉꯁꯥꯏꯒꯤ ꯊꯕꯛꯁꯨ ꯇꯧꯔꯅꯤ ꯅꯨꯄꯤꯗꯨ ꯈꯛꯇꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤꯀꯃꯥꯏꯅ ꯆꯥꯎꯈꯠꯄ ꯉꯝꯗꯣꯏꯅꯣ ꯑꯗꯣꯝꯒꯤꯁꯨ ꯅꯆꯥꯅꯨꯄꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅ ꯁꯨꯝ ꯇꯧꯗꯣꯏꯅꯤ ꯏꯃꯧ ꯅꯨꯄꯤ ꯑꯩꯒꯤꯁꯨ ꯑꯣꯏꯔꯒꯁꯨ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯔꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯅꯕꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇ꯭ꯔꯕ ꯑꯗꯨ ꯄꯥꯝꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯄꯥꯝꯖꯕ ꯈꯨꯠꯆꯥꯕꯤ ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯔꯣꯕꯣꯠ ꯑꯣꯏꯕ ꯌꯥꯕ ꯈꯨꯠꯆꯥꯕꯤ ꯃꯧꯗꯨ ꯊꯤꯕꯤꯔꯨꯔꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯃꯥꯁꯦ ꯁꯥꯎꯅꯤꯡꯈ꯭ꯔꯕ ꯉꯁꯥꯏꯒꯤ ꯍꯥꯏꯔꯛꯏꯗꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯅꯦꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯇꯧꯅꯔꯤꯁꯤꯗꯤ ꯃꯄꯥꯟꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯑꯃꯒꯤ ꯀꯨꯞꯅꯣꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗꯩꯗ ꯈꯪꯅꯗꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯗꯕ ꯃꯤꯁꯨ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯂꯩꯇꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯉꯁꯥꯏꯒꯤ ꯁꯤꯟꯗꯨꯗ ꯎꯠꯄ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕ ꯗꯥꯏꯂꯣꯛ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯃꯔꯨꯞ ꯁꯥꯟꯅꯕ ꯃꯇꯥꯎ ꯑꯅꯤꯈꯛ ꯑꯁ ꯏꯇꯥꯎ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯄꯨꯟꯁꯤꯁꯤ ꯏꯁꯨꯒꯤ ꯏꯆꯥꯒꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯒ ꯏꯇꯥꯎ ꯏꯕꯥꯅꯤꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯄꯨꯟꯁꯤ ꯆꯦꯡꯁꯦꯟꯁꯦ ꯂꯣꯏꯁꯤꯜꯂꯛꯇꯅ ꯀꯥꯏꯅꯒꯗꯧꯔꯤꯕꯅꯤꯗꯣ ꯏꯇꯥꯎ ꯆꯨꯝꯃꯤꯅꯦ ꯏꯇꯥꯎ ꯀꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯄꯥꯝꯖꯅ ꯁꯥꯟꯅꯔꯝꯕ ꯀ꯭ꯔꯤꯀꯦꯠꯁꯤꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯁꯥꯟꯅꯔꯝꯒꯗ꯭ꯔꯣ ꯏꯇꯥꯎ ꯑꯗꯨꯗꯤ ꯊꯥꯖꯗꯦꯒ
hayeng itaw nangga igana soidana ahan bam chatnidana adu chatla matungda adagi asiba mafam da sanai sanade do mangdo ina taknaras oh phare phare itaw aduna pharani hainara jan sumaina ledaida madaw yadabdagi mataw mang saigi cricket sanaba phanggadra na hariba nupado hana sidokre mana noma mamang sida nupsai sidriba nupa sida laga sumaina hai itaw na mahan ibani khana badaida cricket sanaba leiramgadra na haibadu itaw aina han chatle leiramme yam kana sanawi itaw nungaiba paw amsu tamge duga nungaitaba paw amsu tamge ko itaw masagi nungaiba paw haisina cricket sanarammaduni aduga nungaitaba paw sina mathangi ningdau kaba numise sidaida itaw gi bowling taw haibadi masagi ningdau kaba numitida magi bowling taw yade masu hayang sida sirani ningdau kaba numit itaw gi bowling oina lehawena ek haijalakpa mamang du aida haita sigi dialogue ani sidang tawraga tension jage Thagasari ibu thagasari dialogue oi wari oi ibung gisu haijaba karino hekta puthokta na mayam da khudol tambiramba yam nungai jaibu Thagasari nokningba matiam ga hapchalamage dudi ai gise no hororoi jiban nokpa mta yabri yang biu kayam nok tuija noibo hoi yaba hoi horada hangoi machana sumaina khongi Mori hangoy na sumain kong nga hangoy borabi na sumain kong hangoy tong sanggi sumaina hangoy makhal kharana khomagi dialogue sima tawrga loisallage Thagasari bo Rajasthan jaibo hangoi ngakta ngaira mane tawrise hangoi khomoi tam lairabra kedom tawre bongse Thagasari bong mathangi collar da mu khudong sawa pijage do mayam se ing launu ui ibong khara sagat hansi kai dosige jike nok pada hangoi khombai do hoi yam male ko yam basi adum haidi talent si yam da loi lerame hai tare hangoi khongbagi oiro isai gi oiro adagi wari da dialogue da orasu ko sengbani ngasi se ibunga aiga se mayamna nuksirasu nuksina haibiraroi kaigiro hai kanda comment padabagi Facebook page ta su ngasi gi laibiri ba maruma pangsing laiba mayam se comment mayam pibi ko do amta di padre ngasai gi ama paraga among pada among para among pada hoi hoi adu mayam se ai gi di ubidre harak pa comment se kaino udanaba haidana punna padrabni ngasi se do mayam Thagasari Facebook page ta comment pibi ba mayam thank you ado khatang sagat pa ba se hujik se khar ingsalak ba male ni sungkhan bada ado khar sagat lan se bo na music ama thajara ke na san ado ibung nei sei hobiro ado color si sunga yang tang hol tobiro kaino ne akhoi chan puspana hairi se ai gi hek phaminara ba ma se music se ithap ma thong man ba thajalak ka doine ba adu gi sei ta hon doine ba masi gi talent se ai goda sum yege ba ta horo yege sa yenge bung asi su yenge hoi hoi hora dong sigi isai phajaba phajadaba dudi bungi ngasi gi daw da leire ko hoi hoi hora se Thamoy 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 aigi thamoy thamoy nungda nangi saktam yegli
Wakal, 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 aigi wakal. Wakal nungda, nangi wakal khali. Liri liri liri. Liri liri liri. Thamoi ase nangi oina lauro wakhal ase laita phambu khangre miku khuding udin tu talaire tartha khuding laita phamsu khangre tumle tumna tumle tumna mitda ui chatle sana mitda ui ai pare khoi jangde na hakabu ning singi lai dik pare khoi jangde na hakabu ning singi thamoi 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 ai gi thamoi thamoi nungda nangi saktam yegi Wakal, 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 aigi wakal. Wakal nungda, nangi wakal khali. liri liri liri. Liri liri liri. Thadoktu sakrabadi nangna pirabani mikuptuda bidai Mongpham ani shuba pamde aidi. Laubang ang loy, kaina kudun bidai. nekhan nungsi leipun ngairi ai nangidamak ingkhan nungsi leipun ngairi ai Mangladaya mangli ay, yusinata ubiru. manglan kaya mangli ai nusinaka pubiro thamoy 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 aigi thamoy thamoy nungda nangi saktam yegi Wakal, 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 aigi wakal. Wakal nungda, nangi wakal khali. liri liri liri. Liri liri liri. Liri liri liri. Sine par. ꯑꯗꯨ ꯇꯧꯔꯤꯁꯤ ꯀꯃꯥꯏꯅ ꯑꯗꯨꯅꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯦꯂꯦꯟꯁꯦ ꯏꯆꯟꯒ ꯑꯩꯒ ꯑꯗꯨꯝ ꯄꯥꯔꯕ ꯃꯥ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯁꯜꯂꯛꯇꯣꯏꯅꯦ ꯈꯨꯗꯛꯇ ꯏꯁꯩꯁꯦ ꯊꯥꯖꯤꯜꯂꯒ ꯍꯦꯛꯇ ꯁꯛꯃꯤꯟꯅꯕ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ 이봉 신이다. 자기 ꯃꯌꯥꯝꯁꯦ ꯏꯪꯕꯁꯤꯗ ꯀꯔꯤꯅ ꯁꯥꯒꯠꯍꯟꯁꯤꯒꯦꯅ ꯈꯜꯂꯛꯄꯗ ꯁꯤꯗ ꯑꯣꯏꯅ ꯇꯥꯈꯤꯕꯩ ꯋꯥꯅꯤ. ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯁꯦ ꯑꯃꯨꯛ ꯂꯧꯈꯠꯂꯛꯃꯨꯛ ꯀꯅꯥꯅꯣ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯍꯣꯏ. Hello. Hello, Miss. Good evening. Good evening. Good evening. Taramno okseri. Ming leifam haibisi. Sir, khongsyang mamang lakai digi sida thangjam. Taramno okseri. Saga miska gi program je ai saruk ya ja rogi khanmane ba adam konjen je taabda ko sum saruk ya ja ning ba. Bo je toy phanne ba ko. Saugi baga leiraba sara program se yengning drisibo. Taning drisibo. Saruk yararoi haiba. Oh, saruk ya rogi khanja ba ko. Hoi. Adep tapi khogi anau bul listener jing ri adam phang le de machine ba de na saur mani ba. Adudi.
ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯔꯦꯗꯤꯑꯣꯁꯦ ꯑꯗꯨꯝ ꯇꯥ ꯂꯩꯔꯕꯅꯤꯅꯀꯣ ꯁꯔꯨꯛꯁꯦ ꯑꯗꯨꯝ ꯌꯥꯖꯅꯤꯡꯕ ꯈꯣꯟꯖꯦꯜꯁꯤ ꯅꯣꯡꯃꯒꯤ ꯍꯦꯛ ꯁꯔꯨꯛ ꯌꯥꯍꯧꯗ꯭ꯔꯗꯤ ꯏꯁꯥꯁꯦ ꯑꯋꯥꯠꯄ ꯑꯃ ꯁꯨꯝ ꯂꯩꯕꯗꯧꯅ ꯁꯨꯝ ꯈꯟꯖꯕꯀꯣ ꯍꯣꯏ 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 ꯑꯗꯨꯅꯦ ꯍꯥꯏꯅꯕꯗꯨꯅꯤ ꯉꯁꯥꯏꯒꯤ ꯆꯥꯈꯤꯕ ꯃꯊꯦꯜꯁꯦ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯁꯨ ꯑꯗꯨꯝ ꯉꯪꯅꯤꯡꯉꯦ ꯑꯗꯣ ꯍꯣꯏ ꯑꯗꯨꯒ ꯁꯥꯔꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯗ ꯇꯥꯖꯩꯌꯦꯕꯀꯣ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯦ ꯍꯦꯛ ꯇꯥꯍꯧꯗꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯨꯛ ꯇꯧꯔꯁꯨ ꯑꯗꯨꯝ ꯔꯦꯗꯤꯑꯣꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯃꯁꯤꯅꯤꯗꯣ ꯔꯦꯗꯤꯑꯣ ꯇꯥꯕ ꯃꯁꯤꯡꯗꯤ ꯉꯁꯥꯏꯒꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯣꯏ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯇꯧꯕ ꯉꯝꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯍꯣꯏ ꯔꯦꯗꯤꯑꯣꯁꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯁꯦ ꯇꯥꯕ ꯃꯁꯤꯡꯁꯦ ꯍꯥꯟꯅꯗꯤ ꯄꯥꯈꯪ ꯑꯃ ꯃꯣꯕꯥꯏꯜ ꯑꯃ ꯍꯥꯏꯅꯔꯝꯃꯦꯕꯀꯣ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯃꯤꯑꯣꯏ ꯑꯃ ꯔꯦꯗꯤꯑꯣ ꯑꯃꯗ ꯁꯨꯝ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯦ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯁꯤꯕꯨ ꯁꯥ ꯉꯁꯤꯗꯤ ꯏꯁꯤꯡꯗꯤ ꯆꯥꯎꯋꯦ ꯑꯗꯨꯕꯨ ꯉꯥꯗꯤ ꯐꯥꯖꯗꯦꯕꯀꯣ ꯑꯩꯈꯣꯏ ꯉꯥꯍꯩ ꯈꯤꯇꯪ ꯂꯩꯖꯔꯦ ꯑꯗꯨꯒ ꯉꯥꯍꯩ ꯊꯣꯡꯕ ꯈꯤꯇꯪ ꯑꯁ ꯆꯥꯖꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯄꯛꯆꯗ꯭ꯔꯦꯕꯨ ꯏꯁꯤꯡꯁꯨ ꯆꯥꯎꯕ ꯉꯥꯁꯨ ꯑꯥꯎ ꯐꯥꯗ꯭ꯔꯦ ꯉꯥꯗꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯉꯥꯗꯤ ꯐꯥꯗꯕ ꯌꯨꯝꯗꯤ ꯊꯨꯝꯕꯀꯣ ꯑꯁ ꯌꯨꯝꯁꯨ ꯍꯧꯖꯤꯛꯁꯦ ꯊꯨꯝꯃꯤꯕ꯭ꯔꯥ ꯌꯨꯝꯗꯤ ꯃꯥꯡꯒꯣꯟ ꯈꯤꯇꯪꯗꯤ ꯀꯥꯕ ꯍꯧꯋꯦ ꯈꯔꯗꯤꯀꯣ ꯍꯧꯖꯤꯛꯁꯦ ꯏꯃꯥꯏꯁꯤ ꯈꯤꯇꯪ ꯅꯦꯝꯊꯕꯒꯤ ꯑꯥꯎ ꯈꯤꯇꯪ ꯅꯦꯝꯊꯕꯒꯤ ꯐꯤꯕꯝꯗꯤ ꯂꯩꯌꯦ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯅꯣꯡꯗꯤ ꯇꯥꯔꯒꯗꯤ ꯀꯥꯔꯛꯑꯅꯤ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯇꯥꯗ꯭ꯔꯒꯗꯤ ꯇꯥꯗꯕꯁꯨ ꯑꯣꯏꯁꯅꯨ ꯍꯣꯏꯅꯦ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯃꯥꯌꯣꯛꯅꯔꯤꯕꯁꯦ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯔꯤꯡꯕꯟ ꯇꯧꯕ ꯃꯤꯅ ꯀꯔꯤꯗ ꯋꯥꯏ ꯉꯥ ꯊꯣꯛꯈꯤꯕꯒꯤ ꯋꯥꯕꯅꯦꯀꯣ ꯆꯨꯝꯃꯦ ꯑꯗꯨꯝ ꯆꯨꯝꯃꯦ ꯃꯥꯌꯣꯛꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯋꯥꯔꯒꯗ ꯁꯨꯝ ꯂꯩꯗ ꯌꯥꯗꯕꯅꯤꯅ ꯍꯣꯏ ꯉꯁꯥꯏꯒꯤ ꯊꯧꯔꯝꯁꯤꯗ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯔꯛꯏꯅꯤ ꯋꯥꯔꯤꯕꯨ ꯏꯁꯩ ꯑꯃ ꯑꯣꯏꯔꯒꯁꯨ ꯁꯛꯇꯣꯛꯑꯒ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯔꯒꯁꯨ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯋꯥꯕꯗꯣ ꯀꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯎꯠꯄꯤꯒꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯁꯥꯔꯦ ꯑꯗꯣ ꯃꯈꯥꯁꯦ ꯑꯗꯣ ꯑꯩ ꯁꯥꯔ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯍꯧꯒꯦꯕꯀꯣ ꯑꯩꯅ ꯑꯩꯈꯣꯏ ꯁꯥꯔ ꯑꯣꯂꯦꯟꯒꯤ ꯃꯇꯥꯡꯁꯦ ꯑꯝꯇ ꯍꯪꯖꯒꯦ ꯇꯧꯕꯁꯦ ꯑꯗꯨꯝ ꯉꯔꯥꯡꯁꯨ ꯍꯪꯗꯦ ꯅꯍꯥꯟꯁꯨ ꯍꯪꯗꯦ ꯐꯣꯟꯗꯩ ꯑꯗꯨꯝ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯁꯥꯔ ꯑꯣꯂꯦꯟꯒꯤꯕꯨ ꯀꯃꯥꯏ ꯇꯧꯕꯒꯦ ꯍꯧꯖꯤꯛꯁꯦ ꯃꯥꯁꯤ ꯉꯔꯥꯡ ꯑꯣꯄꯔꯦꯁꯟ ꯇꯧꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯣꯏ ꯑꯣꯄꯔꯦꯁꯟ ꯇꯧ ꯂꯣꯏꯕꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯎꯅꯖꯔꯨꯔꯦ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯃꯥꯁꯤ ꯃꯁꯥꯁꯦ ꯍꯧꯖꯤꯛ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕꯒꯤ ꯈꯔ ꯂꯦꯡ ꯑꯣꯠ ꯈꯤꯇꯪꯗꯤ ꯍꯣꯏ ꯌꯥꯗꯕ ꯖꯒꯥ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯅꯣꯔꯃꯦꯜꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯏꯀꯟ ꯀꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯍꯣꯏ ꯇꯦꯂꯦꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯁꯤ ꯍꯣꯏ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯃꯇꯝꯅꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀꯩ ꯇꯧꯕꯤꯗꯣꯏꯅꯣ ꯏꯁꯩ ꯉꯪꯕꯤꯗꯣꯔꯤꯕ꯭ꯔꯥ ꯑꯗꯣ ꯗꯥꯏꯂꯣꯛ ꯇꯧꯕꯤꯗꯣꯔꯤꯕ꯭ꯔꯥ ꯁꯥꯔ ꯑꯃꯗꯤ ꯃꯤꯁ ꯑꯗꯣ ꯑꯩ ꯐꯣꯟꯗꯒꯤ ꯇ꯭ꯔꯦꯛ ꯃꯆꯥ ꯑꯝꯇꯪ ꯊꯥꯗꯣꯛꯆꯔꯒ ꯏꯁꯩ ꯑꯃꯇꯪ ꯁꯛꯆꯒꯦ ꯇꯧꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯏ ꯍꯧꯕꯤꯔꯁꯤ ꯅꯨꯡꯉꯥꯏꯅ ꯇꯥꯖꯒꯦ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯍꯣꯏ ꯑꯗꯣ ꯍꯧꯕꯤꯔꯛꯑꯣ ꯅꯪ ꯁꯨꯝ ꯐꯣꯟꯗ ꯁꯨꯝ ꯊꯥꯖꯒꯦꯕꯀꯣ ꯑꯗꯨꯒ ꯁꯨꯝ ꯍꯣꯏ ꯁꯨꯝ ꯃꯇꯦꯛ ꯑꯃꯇꯪ ꯇꯝꯖꯒꯦ ꯍꯧꯕꯤꯔꯁꯤ ꯍꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯤꯕ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯁꯛꯇꯝ ꯅꯍꯥꯛꯀꯤ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇ ꯀꯉꯥꯎꯅꯍꯜꯂꯦ ꯑꯩꯕꯨ ꯃꯐꯝ ꯈꯪꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯤꯕ ꯂꯣꯟꯊꯣꯛꯇ꯭ꯔꯕ ꯁꯛꯇꯝꯅꯤ ꯅꯍꯥꯛꯀꯤ ꯅꯣꯛꯂꯤꯕ ꯃꯤꯅꯣꯛꯇ ꯀꯉꯥꯎꯅꯍꯜꯂꯦ ꯑꯩꯕꯨ ꯃꯐꯝ ꯈꯪꯗ ꯑꯆꯤꯛꯄ ꯑꯍꯤꯡꯁꯨ ꯂꯣꯏꯈꯔꯦ ꯇꯣꯛꯂꯝꯕ ꯊꯥꯗꯁꯨ ꯆꯪꯈꯔꯦ ꯑꯆꯤꯛꯄ ꯑꯍꯤꯡꯁꯨ ꯂꯣꯏꯈꯔꯦ ꯇꯣꯛꯂꯝꯕ ꯊꯥꯗꯁꯨ ꯆꯪꯈꯔꯦ ꯑꯗꯨꯕꯨ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯅꯥꯀꯣꯡꯁꯤꯗ ꯄꯥꯝꯃꯨꯕꯤ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯄꯥꯝꯃꯨꯕꯤ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ
Pamubi nangi wahaising Pamubi nangi wahaising Mathaduna aigi lengjumda tinakta famliboy ninglure panglava atiyada yenkhatluba nangi shaktamna thankhare Nathaduna aigi lengjumda tinakta famliboy ninglure panglava atiyada yenkhatluba nangi shaktamna thankhare Angla atiyada nangi shaktamna thankhare Anglava atiyasu nangi shaktamna thankhare Asuk nusibi nahakni aduk karigi lapthokli Asuk nusibi nahakna aduk karigi lapthokli Lakmo pamubi nusibi walagi nang bunga sidi Lakmo pamubi nusibi walagi nang bunga sidi Aigi hanglabo pambom sina Aibu nungsiba tambiriba lontokraba saktami nahaki saramdi miss hello sinjarage matamju yam sangna lawkhre hoi as khangde yam manare haitare ne oja sorry je diamond gi program sida call tawsalai sei sagle na hainare me se pungda thagat bire hoi yam phajana male haitare khonjen best singer in this program na pabung Madhuchandra Saramaribam Silsar Samdagi nasu comment tawbire yam nungai jai thagachari sei phajaba mangang thokpiramba tharo masu mapung phan biramba thagachari ngasigi aroiba call oi last jage caller hoi last caller si kana marai bo phabi phaba kana no yengminarasi hello Hello. Taram no oksari ming leifam haibiu Tàu cho đấy đây cái sản phẩm làm được con thì làm có mình làm này anh là phát hậu vật tài tôi ta đấy sao nó phải hậu vật đấy nên là con này đó mà rằng gì đó rồi phát hậu vật đó anh ta đó hoi do wa hong radio je ma thong di cha dab jan mayam se tuman da gai ma si da khupi na han tham ni hong radio na ti ko kana miss ai ki di da man kan no ne ai form ni ma thong di ya sa dab jan ni tori se hoi ado ni ka ni program na bui nong ngai ga de thank you
ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯆꯦ ꯀꯔꯤ ꯏꯁꯩ ꯉꯪꯕꯤꯗꯣꯏꯅꯣ ꯑꯩꯗꯤ ꯏꯁꯩꯗꯤ ꯉꯪꯉꯔꯣꯏꯕꯀꯣ ꯗꯥꯏꯂꯣꯛꯇꯣ ꯑꯣꯏꯅ ꯇꯧꯔꯛꯇꯣꯏꯔꯣ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯁꯩꯔꯦꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯑꯃ ꯌꯥꯏꯌꯦ ꯈꯤꯇꯪ ꯌꯥꯏꯌꯦ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯃꯇꯦꯛ ꯑꯃꯇꯪ ꯍꯣꯏ ꯈꯪꯁꯥꯡ ꯌꯥꯏ ꯁꯥꯡꯕꯗꯤ ꯅꯠꯇꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯖꯔꯤꯁꯦ ꯅꯦꯅꯦ ꯍꯪꯖꯔꯒꯦ ꯃꯤꯁ ꯑꯃꯒꯤ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯁꯤ ꯍꯧꯕꯤꯔꯛꯑꯣ ꯆꯤꯡꯗ ꯁꯥꯠꯄꯤ ꯄꯣꯄꯤ ꯂꯩ ꯆꯤꯡꯃꯥꯏꯁꯤꯡꯅ ꯁꯟꯗꯣꯛꯄꯤ ꯇꯥꯕꯤꯗꯕ꯭ꯔꯥ ꯁꯥꯔ ꯇꯥꯖꯔꯤ ꯇꯥꯖꯔꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯩꯗꯤ ꯁꯨꯝ ꯋꯥ ꯉꯥꯡꯉꯛꯄꯗꯨꯗ ꯑꯩꯗꯤ ꯇꯥꯗ꯭ꯔꯕꯩ ꯅꯤꯡꯉꯨꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯐꯅꯤ ꯐꯅꯤ ꯁꯥꯔ ꯑꯩ ꯍꯧꯖꯔꯛꯑꯒꯦ ꯍꯣꯏ ꯍꯧꯕꯤꯔꯣ ꯆꯤꯡꯗ ꯁꯥꯠꯄꯤ ꯄꯣꯄꯤ ꯂꯩ ꯆꯤꯡꯃꯥꯏ ꯁꯟꯅ ꯁꯟꯗꯣꯛ ꯂꯩ ꯐꯖꯕꯒꯤ ꯊꯥꯕꯅꯦ ꯃꯤ ꯍꯥꯞꯀꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯣꯛꯆꯩ ꯆꯤꯡꯒꯤ ꯂꯩꯁꯥ ꯀꯌꯥꯅ ꯃꯆꯣꯡ ꯃꯀꯥ ꯂꯥꯝꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯍꯠꯄꯤꯈꯤꯕꯔꯥ ꯄꯨꯍꯠꯄꯤꯈꯤꯕꯔꯥ ꯄꯥꯈꯠꯆꯩ ꯉꯥꯛꯆꯩ ꯃꯕꯥꯏ ꯀꯧꯕ ꯀꯌꯥꯅ ꯁꯝꯕꯟ ꯑꯣꯏꯅ ꯄꯔꯦꯡ ꯄꯔꯦꯡ ꯆꯤꯡꯃꯥꯏ ꯁꯟꯅ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯕꯥꯏꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯄꯤꯊꯈꯤ ꯂꯥꯎꯔꯛꯈꯤ ꯈꯣꯡꯉꯛꯈꯤ ꯅꯣꯛꯂꯝꯕ ꯊꯦꯡꯅꯝꯕ ꯂꯩꯁꯥ ꯃꯌꯥꯝꯗꯣ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯎꯄꯥꯏ ꯂꯩꯇꯦ ꯄꯤꯊꯈꯤꯕꯅ ꯍꯦꯟꯗꯨꯅ ꯃꯃꯤꯠꯇ ꯏꯔꯥꯛꯂꯦꯟ ꯃꯈꯨꯠꯇ ꯄꯨꯔꯛ ꯄꯨꯔꯛ ꯊꯦꯛ ꯎꯄꯥꯏ ꯂꯩꯇꯦ ꯈꯔ ꯆꯤꯛꯇꯨꯅ ꯈꯥꯏꯅ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ ꯍꯧꯒꯠꯂꯨ ꯌꯥꯗ꯭ꯔꯕꯗ ꯑꯁ ꯀꯝꯗꯧꯋꯤ ꯇꯧꯈꯣꯗꯅ ꯀꯜꯂꯛꯄꯦꯟꯗꯤ ꯁꯥꯔ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯜꯂꯣ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯦ ꯇꯨꯝꯗꯒꯩ ꯉꯁꯥꯏꯗꯩ ꯋꯥꯅ ꯀꯣꯜ ꯑꯣꯠꯄꯤ ꯍꯥꯏꯕꯗ ꯀꯣꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯍꯣꯡ ꯖꯣ ꯀꯔꯤ ꯀꯔꯥ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯑꯕꯅꯤꯅꯕꯀꯣ ꯐꯪꯕꯁꯦ ꯋꯥꯔꯦꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯀꯩꯗꯧꯒꯦꯅ ꯑꯗꯨ ꯍꯥꯟꯅ ꯇꯣꯏꯅ ꯁꯨꯝ ꯐꯪꯕꯅꯤ나 ꯑꯅꯧꯕꯒꯤ ꯑꯃꯨꯛ ꯌꯦꯡꯁꯦ ꯍꯥꯏꯕꯅꯤꯅꯅꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯐꯅ ꯀꯨꯏꯅ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒ ꯃꯔꯛ ꯃꯔꯛꯇ ꯇꯧꯔꯒꯦꯅ ꯑꯗꯨꯝ ꯈꯟꯕ ꯋꯥꯈꯜꯂꯣꯟꯗꯨꯒꯤꯗꯃꯛꯇꯁꯨ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯌꯥꯝ ꯐꯪꯖꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕ ꯑꯗꯣ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯏꯆꯦ ꯁꯨꯃꯥꯏꯅ ꯂꯤꯁꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯃꯔꯛꯇ ꯑꯗꯨꯝ ꯂꯤꯁꯜꯂꯛꯀꯅꯤꯌꯦ ꯊꯣꯛꯄꯗꯤ ꯊꯣꯛꯏ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤꯅꯦ ꯑꯩꯈꯣꯏ ꯁꯥꯔꯁꯨ ꯏꯁꯩ ꯌꯥꯝ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯑꯩ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯤꯕꯅꯦ ꯑꯍꯥꯟꯕꯒꯤ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯊꯤꯅ ꯑꯦꯛꯇꯤꯡꯗꯒꯤ ꯀꯔꯤꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯌꯦꯡꯕ ꯉꯁꯥꯏꯒꯤ ꯏꯅꯦ ꯂꯩꯔꯤꯉꯩꯁꯤꯗ ꯋꯥꯔꯤ ꯑꯃꯇ ꯑꯩ ꯁꯥꯖꯧꯒꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯐꯝꯐꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯃꯅ ꯉꯁꯥꯏ ꯁ꯭ꯀꯨꯜꯗ ꯄꯥꯛꯂꯥꯎ ꯆꯪꯍꯟꯀꯥꯟꯗ ꯆꯦꯟꯖ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯝꯐꯝ ꯈꯪꯗꯅ ꯁꯨꯝ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯠ ꯂꯩꯕꯗꯣ ꯑꯗꯨꯝ ꯏꯁꯥꯗ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯣꯏ 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 ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯍꯣꯔꯦꯟ ꯑꯊꯦꯡꯕ ꯇꯌꯥꯏꯒ ꯂꯣꯏ ꯇꯥꯈꯤꯗꯣꯏꯄꯅꯤ ꯑꯊꯦꯡꯕꯗ ꯏꯪꯂꯤꯁ ꯐꯤꯂꯝ ꯀꯥꯞꯅꯕꯒꯤꯒ ꯊꯥꯔꯛꯄꯒꯗꯣ ꯁꯨꯛꯇꯨꯝ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯕꯒ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯁ ꯑꯗꯨꯗꯤ ꯐꯠꯇꯦꯀꯣ ꯏꯆꯦ ꯈꯔꯁꯨ ꯇꯨꯝꯕꯤꯌꯣ ꯇꯨꯝꯃꯨ ꯇꯨꯝꯕ ꯌꯥꯗꯕ ꯆꯥꯕ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯗꯤ ꯁꯤ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯇꯨꯝꯅꯕ ꯒꯨꯂꯤ ꯆꯥꯔꯅꯤꯕ ꯑꯗꯨꯒ ꯇꯨꯝꯗꯣꯏꯅꯦꯕ ꯍꯣꯏ ꯊꯥꯒꯠꯆꯔꯤꯅꯦ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯍꯛꯆꯥꯡꯁꯨ ꯐꯍꯟꯁꯤ ꯍꯛꯆꯥꯡ ꯐꯕꯅ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕ ꯂꯟꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯁ ꯀꯣꯂꯔꯁꯨ ꯑꯣꯏꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯍꯨꯏꯗ꯭ꯔꯣꯝ ꯖꯦꯅꯔꯦꯜ ꯊꯝꯕꯥꯜ ꯁꯅꯥ ꯂꯥꯏꯁ꯭ꯔꯝ ꯁꯥꯍꯥꯅꯤ ꯀꯨꯏꯔꯦ ꯅꯤꯅꯦ ꯑꯔꯨꯅꯤ ꯏꯕꯨꯡꯆꯥꯟ ꯑꯣꯂꯤ ꯂꯥꯏꯞꯇ ꯂꯩꯕꯤꯔꯤꯕ MM ꯖꯨꯂꯤ ꯁꯥꯍꯥ ꯗꯦꯕꯤꯌꯥ ꯊꯥꯒꯠꯆꯔꯤ ꯁꯅꯥ ꯏꯆꯦ ꯔꯣꯕꯤꯇꯥ ꯖꯤꯂꯥꯉꯝꯕ ꯄꯨꯄꯨ ꯍꯣꯞꯁꯟ ꯏꯕꯨꯡꯆꯥꯟ ꯏꯟꯗꯨ ꯑꯣꯏꯅꯥꯝ ꯂꯩꯕꯤꯔꯤꯕ ꯏꯆꯦ ꯏꯕꯦꯝꯆꯥ ꯅꯤꯡꯊꯧꯖꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯆꯦ ꯃꯥꯔꯤꯌꯥ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯏꯁꯩ ꯑꯃꯁꯨ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯒ ꯗꯥꯏꯂꯣꯛꯁꯨ ꯃꯇꯦꯛ ꯑꯃ
이보 하비요. ꯃꯌꯥꯝꯁꯨ ꯗꯥꯏꯂꯣꯛ ꯇꯧꯔꯛꯏꯗꯅꯀꯣ ꯍꯣꯏ ꯗꯥꯏꯂꯣꯛꯁꯨ ꯃꯇꯦꯛ ꯑꯃ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ 이봉ꯁꯦ 와라우브라 ꯈꯪꯗꯦ ꯑꯩꯅ ꯐꯥ ꯏꯁꯩ ꯁꯛꯃꯤꯟꯅꯕ ꯁꯨꯝ ꯑꯩꯈꯣꯏꯒꯤ 이세이담 레이다이네. 듀엣 송시디 프로그램ꯁꯦ punna ꯐꯝꯃꯤꯟꯅꯗ꯭ꯔꯀꯥꯟꯗ ꯁꯛꯄꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅꯒ punna ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯣꯁ ꯑꯣꯏꯃꯤꯟꯅꯔꯀꯥꯟꯗ ꯁꯛꯃꯤꯟꯅꯍꯧꯕꯒꯤ ꯇꯥꯟꯖꯥꯁꯦ ꯂꯧꯖꯕꯅꯦ ꯍꯩꯕ ꯍꯩꯇꯕ ꯊꯤꯗꯅ ꯍꯥꯏꯇꯥꯔꯦ ꯀꯣꯏꯕꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯁꯨ ꯉꯁꯥꯏꯒꯤ ꯏꯆꯟ ꯑꯃ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯀꯔꯤ ꯋꯥꯔꯧꯕꯁꯨ ꯅꯠꯆꯗꯦ ꯁꯥꯎꯕꯁꯨ ꯍꯩꯖꯗꯦ ꯑꯗꯨ ꯐꯤꯕꯝꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯥꯎꯁꯨ ꯁꯥꯎꯗꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯁꯥꯎꯔꯝꯃꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯥꯎꯒꯦꯗ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯏꯁꯩꯗ ꯁꯨꯝ ꯍꯥꯏꯗꯤ ꯇꯦꯂꯦꯟ ꯇꯧꯔꯛꯄꯗꯣ ꯏꯆꯟꯅꯒ ꯇꯛ ꯍꯥꯏꯖꯤꯜꯂꯛꯄꯁꯦ ꯑꯩꯁꯦ ꯐꯥꯗꯕ ꯏꯁꯩ ꯑꯣꯏꯗꯣꯏꯔꯥ ꯐꯥꯕ ꯏꯁꯩ ꯑꯣꯏꯗꯣꯏꯔꯥ ꯈꯟꯖꯥꯟꯅꯩꯌꯦꯕ ꯍꯧꯖꯤꯛꯇꯤ ꯈꯟꯖꯥꯟꯅꯗ꯭ꯔꯦ ꯑꯗꯨꯝ ꯏꯕꯨꯡ ꯏꯁꯩ ꯍꯩꯔꯕꯨ ꯀꯩꯅꯣ ꯏꯁꯩ ꯍꯩꯇꯕ ꯑꯩꯅ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄꯗ ꯏꯕꯨꯡꯅ ꯆꯦꯜꯂꯗꯤ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯉꯥꯏꯈꯣꯀꯣ ꯑꯩ ꯍꯩꯕ ꯅꯠꯇꯦ ꯁꯨꯝ ꯄꯪꯊꯥꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯝ ꯊꯥꯒꯠꯅ ꯂꯩꯔꯦ ꯍꯩꯕ ꯅꯠꯇꯦ ꯇꯝꯃꯤꯅꯤ ꯍꯧꯖꯤꯛ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁ ꯑꯗꯨ ꯁꯛꯂꯣ ꯍꯥꯏꯔꯕ ꯑꯗꯨ ꯁꯛꯂꯣ ꯍꯥꯏꯔꯗꯤ ꯍꯩꯇꯕꯗꯤ ꯌꯥꯗꯦ ꯁꯛꯑꯣꯏ ꯍꯥꯏꯔꯁꯨ ꯃꯌꯥꯝꯁꯨ ꯋꯥꯔꯧꯈꯤꯅꯦꯅ ꯈꯟꯕꯗꯅꯦ ꯁꯨꯝ ꯃꯇꯦꯛ ꯁꯨꯝ ꯇꯝꯃꯤꯅꯦꯕ ꯑꯗꯨꯒꯤ ꯁꯨꯝ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯑꯔꯣꯏꯕꯅꯤ ꯑꯔꯣꯏꯕ ꯀꯣꯂꯔꯁꯨ ꯑꯣꯏꯈ꯭ꯔꯦ ꯀꯣꯂꯔꯁꯨ ꯄꯥꯏꯈꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯑꯔꯣꯏꯕꯒꯤ ꯏꯁꯩꯁꯦ ꯃꯁꯤꯁꯦ ꯑꯃꯨꯛ ꯏꯆꯟ ꯑꯃꯨꯛ ꯑꯩꯅ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯟꯗꯛꯇꯤ ꯏꯆꯟ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯊꯥꯔꯛꯑꯒꯦꯀꯣ ꯊꯥꯔꯒ ꯏꯆꯟ ꯑꯗꯨꯝ ꯍꯧꯗꯣꯔꯦ ꯑꯣ ꯏꯁꯩꯁꯦ ꯑꯩꯅ ꯍꯧꯔꯛꯇꯣꯏꯕ ꯏꯕꯨꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡ ꯑꯣꯏꯅ ꯍꯧꯔꯣ ꯑꯗꯨꯒ ꯑꯩ ꯃꯈꯥꯗ ꯑꯣꯏꯅ ꯂꯥꯛꯄꯅ ꯐꯅꯤ ꯑꯗꯨꯅ ꯐꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯆꯠꯂꯨ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯅꯪꯗꯤ ꯌꯦꯡꯂꯝꯂꯅꯨ ꯍꯟꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯕ ꯑꯁꯤꯗ ꯇꯝꯂꯝꯂꯦ ꯅꯣꯡꯗꯝꯕꯅ ꯀꯥꯏꯅꯣ
कायना मैचा कीबना कायना बबु कीरिबा थमोइनी खंहौदना तत्खरे मरीसे समझिन्नबा यादबा मवोंदा Nagthengay mama punsi ado panglagli nusiba masak khanglamdraba wajaram loi aishu ngasidi Kamlanu aibu amo Zatlage lamdam se thadok tuna Nungsibi nangi saktam Utlanu aigi mang sida amo Kamlanu aibu amo Zatlage lamdam se thadok tuna Nungsibi nangi saktam Utlanu aigi maksida amo Buuroy daba mafamda Lutu na hingluragi itanta Nang nalayhaw nang di Yay fabata uyduna punchigi Asimatang di Airam ko nana Aibu hinkora Aibu sikrora Aibu hinkora Aibu sikrora Thamoy na wanalinduna layhauri Yaba ngamdraba thamoy na wanalinduna layhauri Asimatang di hairam ko nana aibu hinkora aibu sikrora aibu hinkora aibu sikrora ꯑꯩꯅꯅꯦ ꯉꯁꯥꯏꯗꯒꯤ ꯁꯣꯝꯗ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯦꯅ ꯇꯧꯔꯒ ꯁꯣꯝꯗ ꯃꯥꯗꯤ ꯏꯁꯩ ꯌꯦꯡꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯣꯏꯔꯦꯀꯣ ꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒ ꯊꯣꯡꯗꯅ ꯑꯣ ꯊꯝꯖꯔꯦ ꯂꯥꯛꯑꯣ ꯑꯁ ꯏꯀꯥꯏꯍꯦ ꯁꯤꯗꯤ ꯆꯪꯗꯧꯕ ꯏꯁꯧꯁꯦ ꯂꯥꯡꯒꯟꯕꯤ ꯑꯣꯏꯅ ꯇꯧꯗꯅꯅꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯁꯩꯗꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯅꯨꯡꯉꯥꯏꯅꯤ ꯏꯟꯁꯥꯡꯁꯨ ꯑꯗꯨꯝ ꯍꯥꯎꯅꯤ ꯂꯦꯡꯖꯟꯕꯤꯔꯣꯗꯣ ꯀꯔꯤ ꯃꯊꯦꯜꯅꯣ ꯃꯤꯁꯅꯥ ꯊꯝꯕꯥꯜꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯀꯔꯤ ꯑꯣꯏꯔꯝꯗꯧ ꯃꯥꯟꯒꯦ ꯍꯥꯏꯁ ꯁꯤꯗꯤ ꯀꯔꯤꯅꯣ ꯀꯔꯤꯝꯇꯁꯨ ꯌꯥꯎꯔꯝꯗꯕ ꯃꯊꯦꯜꯁꯦ ꯍꯩꯃꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯁꯩ ꯅꯨꯡꯉꯥꯏꯕꯒꯤ ꯔꯥꯒꯗ ꯑꯗꯨꯝ ꯆꯥꯕꯤꯌꯨ ꯍꯩꯃꯥ ꯀꯩꯅꯣ ꯃꯃꯥ ꯅꯪ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤ ꯌꯥꯎꯗꯦ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯁꯤꯕꯨ ꯑꯩꯒꯤ ꯃꯊꯦꯜꯂꯣ ꯊꯝꯃꯝꯃꯤꯁꯤꯕꯣ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯑꯁ ꯑꯩꯅꯅꯦ ꯑꯩꯁꯦ ꯏꯁꯧꯁꯦ ꯂꯥꯡꯉꯔꯣꯏ ꯑꯗꯨꯝ ꯈꯟꯕ ꯃꯃꯥ ꯅꯪꯅ ꯏꯁꯧꯁꯦ ꯍꯦꯛꯇ ꯂꯥꯡꯍꯟꯕ ꯁꯤꯕꯨ ꯀꯔꯤꯅꯣ ꯏꯁꯩ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯕꯅꯤ ꯏꯁꯩ ꯉꯥꯏꯍꯥꯛ ꯇꯥꯔꯨꯕꯅꯤ ꯍꯜꯂꯛꯄꯗ ꯁꯤꯕు ꯍꯧꯅꯕ꯭ꯔꯕ ꯁꯤꯕꯨ ꯆꯥꯛꯁꯨ ꯌꯥꯎꯗꯦ ꯑꯗꯩ ꯍꯤꯟꯖꯥꯡꯁꯨ ꯌꯥꯎꯗꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯗꯨꯝ ꯍꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯁꯤ ꯌꯧꯁꯜꯂꯗꯤ ꯑꯩ ꯍꯩꯐꯝ ꯈꯪꯗ꯭रे ꯇꯧꯔꯤꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯆꯥꯛꯁꯨ ꯌꯥꯎꯗꯕ ꯍꯤꯟꯖꯥꯡꯁꯨ ꯌꯥꯎꯗꯕ ꯁꯤꯕꯨ ꯅꯪ ꯍꯦꯛ ꯆꯥꯎ 이봉아. How? 이봉 나태.
ai tabrane Karino kainune sibo Kari haige kaino hairo midi nauringai se manakta da leidui honei kaina ai uru ko senji liduwa as ai di khangde se tilai ko mi pakyu da sui hey masidi kainom ta haige laumi ho Karino heta hairo tariye mi dawe abna timi khar jangya lomi ho Karino haidoroige mi dawe abna tramnina oi tagasari mayambo sum haini sum wakhan si nungai tabana sum henjalaktana hai tare nga ki sum tho ba nungai na bagi damak ta hai tare sum taujabani aduni kari tausige dum khalle nong henga lakpa numit he tarakpa ko ibo mayam se kamdau no pel hansige ngaktang di awaba ka hansige haidana dum hoi khanbadi si kari gi khallino num hairakanda mayam na khoibu nungsibiba aikhoida thajaba aduga minungsi support tawbiba mayam sina maram oirakanda mayam sigi kari na akhoina um kari pel hansige haibasi wakhal sim laksari ne bako ising jawbagi mu wagadra adagi law sigibagi wagadra aiko su dum awab si thingnai hai tare awaba thingnari ngai si dum awaba sing karmaina kauthok sige na mu khalakpada hai tare isai mate mangang thokpa dialogue mate ma hek tok thokpa adagi waina sum leibadi yadabani na hai tare sum hona jabani hoi mayam su hai tare haidoki ba ngang thoki bada dum mioi bani na soiba hek pakta bu sudum yawe ado mayam na ngak piu hena sidagi hena mayam gi thawal tawba ngamjage hoi ngamjage hena hapjalak pasu hai tare ano ba kayama haidi ngamba oijage hai tare mayam gi keno board dagi hai tare ado mayam haujigi de entertainment program matang aswaida loisilase do makha tarak pada makhal mathel gi saida mo isai amuk taminarasi ngasai ge sum mayam se tumin leirambani ado makhal mathel gi isai da kari mu purak page do ding haki matung da mu mayam jing minarase makhal mathel gi isai se muk loiraga pung 12 makhai da hai tare inspector tayai ngarangi makha hai tare ko kaino rosni alangwa na re je idi message se kaino tore se khallore ba iche jiban inaw ba fusfarani nice tagasari mayam bu tagasari haini alaitana tagasari pumna mak ado makhal mathel gi saida mu mayam thengnarase cha no fuse egi khonjel phai hai kai kau du nong de se kau do ba se dum ko ro dum khoi gi thok bu thola di se ima hoi tagasari loisilak pasida Kumarjit Laishom Facebook da leibiba aduga nikichan kaphatpa mingse kaphatpa haisini phajamalle ama sindokse thagachari Lucky Khunmanthem adu Nasir Khan thagachari Jerina Chingakham Banika Ahong Sangbam thagachari mayam pumnamak Facebook page ta su tumdaba makhai live yengbiriba mayam hana thagachari pukning thogat pirakpagi damakta yamna lei nupi na hele nupi gi awaba khangdawa chanu khaba nganba chanu khaba nganba haise thagachari mayam kari sei muk porakpagi habdu di muk yengminarsi atenba break amtang mayam dagi laujage thagachari Lengsinbiro MN Smile Dental Care and Aesthetics Khongjom Bazaar MN Smile Dental Care and Aesthetic asida thamjariba khudong chaba singdi ya menba ya satpa ya tarafaba ya ngohunba ya yaudabada ya hapa ya sengdokpa ya yaudaba ya thaba asina chingba khudong chaba sing mafam asida phangbiragan loinana aesthetic ki oina khudong chaba kaya marum leizari mai khuiba tingthokpa samhonba skin phaja thokhanba mahing phanba uring phanba whitening injection skin ngongna na bahida kapa mai chonthaba chingkhatpa khadang ani thokpa pok noiba pambom noiba hanthanba chin chahunba uringi dak phanba
हाइड्रा फेसियल असिना चिंग खुदोंग चाबा मफम असिदा फंगबिगनी अकुपा मरोल गिदमक ngasi mak tanabi 8837035643 amuka hana 8837035643 loinana MN Smile Dental Care and Aesthetic Panjariba asigi branch oina hawa marak lorimbam lekai near Taka Club tashu hangzari ngasi mak lengsin biro MN Smile Dental Care and Aesthetic Khongjom Bazaar adom karigumada kidney da nung leraba natraga ising mari amadi bladder da nung leraba masi kakta natana urinary tract infection prostate gland chawthoglaba nupa gi oiba sexual disease da problem leraba amadi urinary gi problem leiba tharagadi adom wabiragan adom gi khudong chana nabagi damakta ngasi mak lengsin biro pisum thong singa makha nambul mapan irom lerekta leizari Dr. N Santaji consultant urologist nam consultant urology OPD अनौब ओपीडी की टाइमिंग अयुकी पुंग तरुक तगिन अयुकी पुंग मापन मखाई फावदा खुदोंग चाबा से पिजरी मफम असिना अल्ट्रासाउंड की केओबी स्क्रीनिंग तौबगी दमा खुदोंग चाबा लेजरी यूरोफ्लोमेट्री डिजिटल प्रिस्क्रिप्शन फ्लेक्सिबल साइटोस्कोपी लोइनना लैब कलेक्शन सेंटर सु लेजरी मसी गक्ता नतना ऑनलाइन कंसल्टेशन की खुदोंग चाबा ट्रीटमेंट इन होमली एनवायरनमेंट लोइनना यूरिन कलेक्शन तौबगी खुदोंग चाबा सु लेजरी इवनिंग दा ओपीडी की खुदोंग चाबा सु लेजरी लोइनना क्लिनिक की व्हाट्सएप नंबर 940-389-1812 loinana 7799091281 hariba number sing asida WhatsApp to contact tobi kaubiragano nam consultant urology OPD pisumthong chingamakha nambul mapan irom leira Tada, ingkon si Mahai sabi di bro. Tandu di lihat mang di dunia. Mani tada, kong so lagi sin so le hai di ne. Ay sune, ingkon sin sin kere so seri. Jadi, dia kau kamu itu Hindu ye. Hai, tuai, mai kun hei. Ada lagi. Kum si di, isin di awal si kaya di rumah dia. Lau singgan nampak ni ya rumah ni kau. Tanung du tan le da ta da lang ga u ga dau si. Kau yung begini. Hakum sune, pare yang hai kon da na u da ga ni. Mana kon jin bi du taw tan u tong loi cha la ga tuai. Matam siam phati, mi su phati, ting su phati du ni da ta da. Adu ini nang kari tu waro ni. Hagra me hidam pore. Kari hidam no ta da. Ai di kaya tha ja de da. Tha ja tong ni be ma. Tha ja tong nu ko. Ai na hai du si de ne. Hagra ba. Japan की ममिंग लेरबा कंपनी मिकुसु इंडिया प्राइवेट लिमिटेड पुथोपा रिनाक्सी GR हाइबदुनी ने रिनाक्सी GR हाइबा रिनाक्सी GR इस थोय मसीदी मैजिक कंपनी है पाम्बी दो उतोंग छापा उतोंग तापा मनमना कोनजिन बी मयूल चिपी नुंजिंग दगी हेंदोक्तना पाम्बी न मारा सथाब ngамदबा मदगी लोहिक तापा फबगा से माने लोय फानम ngami si lowda nate mana masing ingkol gi je sida loy sejina ba yagraba pagrabne mi tada pharam dau mali bo tada bai ai dine sejina dana khangdana hairabani bi ma kadai da bu pham ge tada iroi lai kino ka shampata leiba AR Agro amadi tiraya hidak yomba dukan jindare loy phangani adudi kumsi di ai su sejina daga yeng ta ne Siri Gaurachandra Nama Siri Kundrakpam Satpasing Retired Assistant Teacher Kangabok Higher Secondary School Thoidok Hindongna Lamdam Somda Miyamna Khangnaraba Oja Asi Mahaki Punchi Chengjen Loireduna Haukiba Tang Taraga Mari Thanipan English Singani Kungamari Yumsakesha Numita Brindavan Prapti Oikre Tha Sigi Tang Taraga Nipan Thanipan English Singani Kungamari Nomaizing Numit Asida Leikhidrabagi Asti Pangthok Charaba Matungda Chaliba Tha Sigi Tang Kunga Tare Thanipan English Singani Kungamari Leipapopa Numit Asida Swarda Din Thokle Upalakeshida Brahman Vaishnav Ahallaman Maruk Mapang Chechel Leikhidrabaga Tinabiramba Imung Manung Nadi Sakhang Haudraba Singna Leikhidrabagi Thawaina Ingna Chikna Mapugi Lekonda Leirunabagi Dama Hari Sankritanga Loinana Siri Gaurachandra Mahaparbugi Charanda Kachagadori Miyamna Matam Chana Lingbirakuna Hariba Thoromasibu Mapung Phanbiyo Haiduna Imung Manungi Maikei Degi Paujenjari Paujenjari ba Kundrakpam Ongbi Pramodevi Loinabi
खुंद्राकपम जय कुमार सिंह मचानुपा खुंद्राकपम बसंत कुमार मचानुपा खुंद्राकपम निंगोल रोनीबला देवी मचानुपी खुंद्राकपम निंगोल बबीता मचानुपी खुंद्राकपम निंगोल मेनका मचानुपी खांगबो खुलाकपम लेकाय तराम नौसरी मैं पुनम अमुकहना मखल मथेल की सही अमु पुदुना लाक्सरी टेम्पो नुपाना सेल थोअबा नुपी कई लेबी सिगे खल्ली अदुगा इंग्लिश लेडी सेल थोअबा आई नुपा याउद्रसु हिंगबा ngami खनजे कुई सिगी कमेंट से ममांग दस थेंगनाग्रे खरगर सुममदौ माले दो खंगदे लालमगद्र सुममगद्र मयाम नोय कमेंट पिबिरो अदो अहान बैसैसे ममांग द तारंबसु यारे तारंद्रिबसु यारे अमतंग लौखचरागे मयाम अदो येंगमिनारसे कई सैनो इबुंग पुनसिबसु योसिले गायत्री थागचरी तुमद्रि थबाल सना लाइसोम साहानी थागचरी रोसने लांगबम लेंगदना अदुम लेबिरमे दो अयामबदि लोइ चटख्रे काई चखमो खंगद्रे इचे सुप्रिया खंगेबम सुदुम लेरमे देविया थागचरी एल ब्रोजेन सिंह जिला ngamba सना मयांगी खलग इसे फजाबा मा खुदोल तमजरागे इबुंग सान खरीबम थागचरी इसे से खंगनि नोकनिंग बैसे ओइदिरो खंगदे थादु इसे से नोक पे यारे नो असि कपदी कपनिंग ब पोकदबे इसे दि ओइररोय चथोकनु अतोप कनागी लेकाइदा हाय इसे हो रेंगसे दो फिल्म ममिंग सिसुने फजबना लोइरे जोमना टूर चटपा हाय फिल्म ममिंग सिसु फजरे फिल्म ममिंग सिसु अदुगा सैसकपा सिंगसे रफी चावबा पुष्परानी पुना समिनबे सैनी एलांगबम इनाउसागी मयेक्ता विवेक अली सोंगथामना थवाई हापे सैनी चथोकनु अतोप कनागी लेकाइदा हायसे मनुंगदा करी करी अते अते दि करी करी हाइरिगे दो मयाम येंगसिको सेसे खुदोल तमजरागे मयाम पुनबा अहान बेसे से नुआय तामिनसी चथोकनु अतोप कनागी लेकाइदा चथोकनु अतोप कनागी लेकाइदा नुंगशी मी नोक्तो नंगी भैतागी ओइनिंगी खंबल हकने जाओगनु नन्ना आएगी थमोएगी कोथा फम्मी खंबल हकने जाओगनु नन्ना आएगी थवाइनी binanga pari saduna lena papunchi duni aina pamjaba nungshi binanga pari saduna lena papunchi duni aina pamjaba
ꯆꯠꯊꯣꯛꯀꯅꯨ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯂꯩꯀꯥꯏꯗ ꯆꯠꯊꯣꯛꯀꯅꯨ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯂꯩꯀꯥꯏꯗ ꯅꯨꯡꯁꯤ ꯃꯤꯅꯣꯛꯇꯣ ꯅꯪꯒꯤ ꯑꯩꯇꯥꯒꯤ ꯑꯣꯏꯅꯤꯡꯉꯤ ꯈꯝꯕꯜ ꯍꯛꯅ ꯆꯥꯎꯒꯅꯨ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯣꯊꯥꯐꯝꯅꯤ ꯈꯝꯕꯜ ꯍꯛꯅ ꯆꯥꯎꯒꯅꯨ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯏꯁꯩꯁꯤꯗꯤ ꯑꯍꯤꯡꯁꯤꯗ ꯀꯩꯅꯣꯝꯅꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯏꯕ ꯇꯨꯝꯃꯝꯗ꯭ꯔꯤ ꯃꯃꯥ ꯃꯅꯤꯇꯣꯝꯕꯤ ꯌꯨꯝꯅꯥꯝꯁꯨ ꯇꯨꯝꯃꯝꯗ꯭ꯔꯤ ꯊꯥꯒꯠꯆꯔꯤ ꯊꯧꯉꯝꯕ ꯅꯤꯡꯊꯧꯖꯝ ꯗꯦꯕꯤꯌꯥ ꯏꯆꯦ ꯅꯥꯎꯔꯦꯝ ꯀꯕꯤꯇꯥ ꯖꯤꯂꯥꯉꯝꯕ ꯔꯣꯁꯅꯤ ꯑꯦꯂꯥꯡꯕꯝ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ ꯄꯨꯟꯁꯤꯕ ꯔꯟꯖꯤꯠ ꯀꯨꯃꯥꯔ ꯁꯔꯃ ꯏꯟꯁꯄꯦꯛꯇꯔ ꯇꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯧꯒꯗꯣꯏꯅꯣ ꯈꯔ ꯑꯗꯨꯝ ꯊꯦꯡꯂꯞꯅ ꯑꯗꯨꯝ ꯍꯧꯔꯅꯤ ꯄꯨꯡ 12:30 ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏ ꯑꯣꯏꯕ ꯌꯥꯏ 12:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏ ꯑꯣꯏꯕ ꯌꯥꯏ ꯆꯞ ꯆꯥꯕ ꯄꯨꯡꯁꯤꯡꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯩ ꯇꯥꯅ ꯇꯥꯅ ꯁꯨꯝ ꯉꯥꯏꯃꯤꯟꯅꯁꯦꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩꯁꯦ ꯀꯝꯗꯧꯕ ꯕꯅꯤꯀꯥ ꯑꯍꯣꯡꯁꯥꯡꯕꯝ ꯐꯣꯟ ꯅꯝꯕꯔ ꯈꯪꯖꯒꯦ ꯍꯥꯏꯕꯤꯔꯛꯏ ꯐꯣꯟ ꯅꯝꯕꯔꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯑꯣꯏꯔ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯦꯝ ꯂꯨꯀꯨꯃꯥꯟ ꯆꯥꯝꯕ ꯀꯦꯃꯦꯔꯥ ꯍꯥꯏ ꯀꯦꯊꯕꯤ ꯂꯨꯋꯥꯡ ꯃꯤꯡ ꯐꯖꯩ ꯖꯦꯔꯤꯅꯥ ꯆꯤꯉꯥꯈꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯦꯁꯕꯨꯛꯇꯁꯨ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯏꯁꯩ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯈꯪꯗꯦ ꯈꯜꯂꯛꯑꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯈꯟꯕ ꯍꯧꯔꯒ ꯁꯨꯝ ꯊꯥꯔꯗꯤ ꯑꯇꯩ ꯑꯇꯩꯁꯨ ꯁꯨꯝ ꯈꯟꯖꯜꯂꯛ ꯊꯥꯍꯧꯗ꯭ꯔꯗꯤ ꯑꯩꯒꯤꯗꯤ ꯊꯥꯕꯤꯔꯛꯇꯦ ꯍꯥꯏꯕ ꯀꯃꯦꯟꯗꯨꯃ ꯑꯗꯨ ꯂꯥꯛꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯖꯔꯣꯏ ꯈꯟꯕꯤꯔꯛꯀꯅꯨ ꯊꯥꯕ ꯂꯣꯏꯅ ꯉꯝꯗꯧꯕ ꯑꯣꯏꯔꯕꯨꯗꯤ ꯈꯜꯂꯛꯄ ꯌꯥꯕ ꯑꯗꯣ ꯉꯝꯍꯧꯗ꯭ꯔꯒꯗꯤ ꯑꯩꯗꯤ ꯂꯧꯈꯠꯄꯤꯔꯛꯇ꯭ꯔꯦ ꯃꯤꯁꯁꯦꯅ ꯍꯥꯏꯕ ꯀꯃꯦꯟꯗꯣ ꯑꯁ ꯑꯩ ꯇꯨꯝꯕ ꯌꯥꯔꯣꯏꯗꯧꯕ ꯑꯗꯨꯅ ꯈꯟꯕꯤꯔꯛꯑꯅꯣꯅ ꯊꯝꯖꯒꯦ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯃꯊꯪꯁꯦ ꯍꯥꯏꯅꯕ ꯂꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯈꯜ ꯈꯟꯕꯁꯦ ꯃꯤ ꯆꯤꯛꯂꯛꯑꯕ ꯃꯇꯝ ꯑꯍꯤꯡ ꯑꯣꯏꯔꯛꯑꯕ ꯃꯇꯝ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯦꯛ ꯍꯦꯛ ꯃꯊꯟꯇ ꯀꯅꯥꯝꯇꯗ ꯁꯤꯌꯔ ꯇꯧꯗꯅ ꯃꯊꯟꯇ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯏ ꯍꯥꯏꯌꯦ ꯑꯗꯣ ꯏꯁꯩꯁꯦ ꯇꯥꯃꯤꯟꯅꯕꯗ ꯌꯥꯝ ꯃꯇꯥꯡ ꯆꯥꯒꯗ꯭ꯔꯅ ꯈꯟꯕ ꯏꯁꯩ ꯑꯃꯈꯛ ꯂꯧꯈꯠꯆꯔꯛꯀꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯆꯦꯡꯂꯧꯁꯨ ꯎꯗꯔꯦ ꯅꯄꯥꯎꯁꯨ ꯇꯥꯗꯔꯦ ꯏꯁꯩꯒꯤ ꯑꯍꯧꯕ ꯄꯔꯦꯡꯅꯦ ꯑꯗꯣ ꯁꯤ ꯏꯁꯩꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯂꯥꯡ ꯂꯩꯔꯀꯥꯟꯗꯗꯤ ꯏꯁꯩꯁꯦ ꯀꯅꯥꯝ ꯁꯛꯅꯤꯡꯉꯣꯏꯕ ꯑꯗꯨꯕꯨ ꯏꯊꯟꯇ ꯇꯨꯃꯤꯟꯅ ꯂꯩꯔꯀꯥꯟꯗꯗꯤ ꯏꯁꯩꯁꯦ ꯁꯛꯅꯤꯡꯉꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯃꯌꯥꯝ ꯆꯨꯝꯃꯤ ꯆꯨꯝꯗꯦꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯏꯁꯩ ꯊꯥꯖꯔꯛꯑꯒꯦ ꯄꯨꯁꯄꯔꯥꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯂꯧꯈꯠꯆꯔꯤꯕ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ
कईदौरगे बा नौंगोंदा करीमता हायरकनु हायदाय नंगसु अइंगोंदा करीमता हायरकनु ngasiदी इमा आई हम नुंगाइत्रेबा हायरोबा इमा नमाबोक कैथेंदा थेंगने यामना नुंगसिबा इसेने याम कपम्मे मासु असोमदा याम थिना सोपा नंगा माने मा अखोइदे पुंसिगी संगा अरोय हाय अइने ngang taadaba makai satkhre mahamu hanai nakta sanga roi haye kaino hajibo isili na hauta pokpane mari tanare dana ima ai luhongodo yarage ima ai yarage ima ai yarage नंगिनी खंजावा उंदोले रांगशे नंगिनी खंजावा उंदोले रांग परेशे मीगी होय खनी चाटलानी आईदे नंगिया थन इन बांगम लारो अशिंगी अहिंसे नुंगन हनिंद्रे अशिंगी अहिंसे नुंगन हनिंदेने हेरा याम इमोशनल ओइसन बहौना दे नत्रा वादबसु कनाम लै पोते अदुगा नुंगाइबा गांतसु लै पोते अवा नुंगाइ यानार चटलेने अदु मथंगसिदे खितंग मु खितंग मु लांगथोकबा हाइतारेने इसै अमु तासे कैदौरेगे नत्रा थैंक यू मैम पुमनम इसै नुंगाइना ताखिबा माले पेंजे इचे सुप्रिया दि सेट सोंग बोयदि याइ हाय हौखिबा मतंगि वारी दो मतेम तंग तानिंगी को थागचरी मैम मथंगसे चिठी कयानी अइना पीखिबा हाइदुइरा खंगदे थाखिबा हाइदुइरा खंगदे पाखुम अमता फंगदे हारक्तुइरासु खंगदेबको मखासे येंमिनारसे इचे विद्यारानी की खोंजेलदगी मैम इसै लांथोकसरी तामिनसे चिठी कयानी अइंगोंदा पिरखिबा पामजबा पाखम कयाना हनगेदरा हल्लोइदरा अइना पाखुमा कोइदी 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 कयानी अइंगोंदा पिरखिबा पामजबा पाखम कयाना हनगेदरा हल्लोइदरा अइना पाखुमा कोइदी हनगेदरा हल्लोइदरा अइना पाखुमा कोइदी हनगेदरा हल्लोइदरा अइना पाखुमा कोइदी
हल्लोइदरा ऐना मागी पाओ हंगदरा हल्लोइदरा ऐना मागी नुमी कोटिंग लाकनी मखोई मसानंदा पाखन हंगदरा हल्लोइदरा ऐना पाओ मखोई हंगदरा हल्लोइदरा ऐना पाओ मखोई हंगदरा हल्लोइदरा ऐना पाओ मखोई Maha Romeo Nangori Aisu Jule Tunna 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 Maha Romeo gumna ngawi ai sujule tunna aduna lati bana khoi maya do ikai ba pibasu yade kari tawni ai di hauji laita pham bangare kari tawni ai di hauji laita pham bangare na khoi loina nusi nasi khadna ganu ko na khoi kari tawni ai di hauji laita pham khangare kari tawni ai di hauji laita pham khangare sithi kayani ayona pirakhiba pamjaba pakhang kayana hangadara halloidara aina pauma koi hangadara halloidara aina pauma koi hangadara halloidara aina pauma koi hangadara halloidara aina pauma sithi hangadara halloidara aina pauma koi 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 tas kamdawi ibu isai se kamdawa sei sei jan yam phajai yam nungai na hai tare matam amda yam phajana taramane si sei se ada matam khra da mangu ba ngasi si channa puthok pirak pa se as yam harawe tabi yo mayam no hai tare ko adum nungai rangone na khalli aina bu nungai di mayam chu da nungai rangone na khanjai comment mayam marakte emtang lokhalabada sila loi tongbam nei bo isei se tabada wakhal waramba ga kawi dai sin adum hai doine hanga sai gi ngasum ma di atappa isei oiraga su ko yadi manung da di langi ne ba si sei se hoi ado mathangi sei sei bo hoi sum dau se khoi ji sum lang thoga leir su ne kaino tawi hai tare hoi kana gu awa ma sakhang de wadana di nungai ba yaroi dana ko mani mani aduna koi kaino da hairagana haukiba ningsingdaba su yade aduga naknaramba tamna khibado adusu kawba yade nong phadok su ningsingba phai ko ibung aduna isai makha ai mayek hairake ibung na sur khangbi bre yengo lamdam tam haurabi nuksibi aswa khoigi oja sadanandagi lamdam tam haurabi pamubi nangbu ningsingduna ta leire haina seori bi saini mayam puna mu
ꯇꯥꯃꯤꯟꯅꯁꯤ ꯇꯥꯝꯈ꯭ꯔꯕꯁꯤꯡ ꯇꯥꯝꯍꯧꯔꯕꯁꯤꯡ ꯑꯗꯨꯒ ꯇꯥꯝꯈ꯭ꯔꯕꯁꯤꯡ ꯄꯨꯟꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯏꯁꯩꯁꯤꯃꯨ ꯑꯗꯨꯗꯤ ꯏꯕꯨꯡ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯂꯝꯗꯝ ꯇꯥꯝꯍꯧꯔꯕꯤ ꯄꯥꯃꯨꯕꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯁꯛꯇꯝ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯊꯃꯣꯏꯁꯤꯅ ꯂꯝꯗꯝ ꯇꯥꯝꯍꯧꯔꯕꯤ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯪꯅ ꯏꯃꯥꯡꯗ ꯂꯦꯞꯂꯕꯣꯏ ꯅꯤꯡꯂꯨꯔꯦ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯪꯅ ꯏꯃꯥꯡꯗ ꯂꯦꯞꯂꯕꯣꯏ ꯅꯤꯡꯂꯨꯔꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯒꯨꯟꯁꯦ ꯑꯉꯛꯄꯅꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯁꯨꯝ ꯐꯥꯎꯔꯤꯗꯔ ꯃꯉꯣꯟꯗ ꯂꯝꯗꯝ ꯇꯥꯝꯍꯧꯔꯕꯤ ꯄꯥꯃꯨꯕꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯁꯨ ꯅꯍꯥꯛꯅ ꯏꯃꯤꯠꯁꯤꯗ ꯅꯪꯕꯨ ꯎꯗꯨꯅꯇ ꯂꯩꯔꯦ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯁꯨ ꯅꯍꯥꯛꯅ ꯏꯃꯤꯠꯁꯤꯗ ꯅꯪꯕు ꯎꯗꯨꯅꯇ ꯂꯩꯔꯦ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯅ ꯂꯩꯈ꯭ꯔꯁꯨ ꯅꯍꯥꯛꯅ ꯅꯥꯀꯣꯡꯁꯦ ꯅꯤꯡꯗꯨꯅ ꯂꯩꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯂꯝꯗꯝ ꯇꯥꯝꯍꯧꯔꯕꯤ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯂꯝꯗꯝ ꯇꯥꯝꯍꯧꯔꯕꯤ ꯄꯥꯃꯨꯕꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯒꯤ ꯁꯛꯇꯝ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯊꯃꯣꯏꯁꯤꯅ La 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 la. ꯐꯖꯕ ꯏꯁꯩ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯃꯤꯟꯅꯔꯤ ꯐꯖꯕ ꯁꯩꯍꯦꯛ ꯍꯣꯏ ꯐꯖꯕ ꯁꯨꯔ ꯐꯖꯔꯕ ꯃꯌꯦꯛ ꯊꯃꯣꯏꯗ ꯆꯨꯔꯒ ꯑꯗꯨꯝ ꯂꯩ ꯍꯣꯏ ꯍꯣꯏ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯆꯠ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯁꯨꯡ ꯈꯜꯂꯤ ꯉꯁꯥꯏꯒꯤ ꯆꯦꯛꯂꯥꯒꯨꯝꯅ ꯄꯥꯏꯈ꯭ꯔꯕ꯭ꯔꯥ ꯆꯦꯛꯂꯥ ꯑꯣꯜꯂꯒ ꯄꯥꯏꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ ꯂꯩꯍꯧꯔꯤꯕ꯭ꯔꯥ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕꯒꯤ ꯋꯥꯈꯟꯗ ꯁꯨꯝ ꯈꯜ ꯂꯩꯔꯒꯗꯤ ꯃꯤꯑꯣꯏꯕꯁꯤ ꯖꯥꯠ ꯖꯥꯠꯀꯤ ꯂꯥꯏꯅꯥ ꯑꯣꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛꯁꯨ ꯅꯣꯛꯄ ꯑꯃꯨꯛꯁꯨ ꯀꯞꯄ
ꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯍꯥꯏꯖꯒꯦ ꯑꯗꯣ ꯏꯕꯨ ꯑꯩꯈꯣꯏꯒꯤ ꯆꯦꯛꯂꯥꯅ ꯈꯣꯡꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯆꯦꯛꯂꯥꯅ ꯈꯣꯡꯕꯁꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯒ ꯑꯩꯈꯣꯏꯒꯤ ꯆꯦꯛꯂꯥ ꯑꯃꯅꯕꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯍꯦꯛ ꯇꯥꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯀꯤꯟꯒꯤ ꯈꯣꯟꯖꯦꯜꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏ ꯑꯗꯨꯕꯨ ꯀꯣꯀꯤꯟꯁꯤ ꯅꯨꯡꯁꯥ ꯁꯥꯒꯠꯂꯀꯥꯟꯗ ꯈꯣꯡꯉꯗꯤ ꯅꯨꯡꯁꯤꯗꯦ ꯑꯗꯨꯅ ꯃꯥꯗꯤ ꯈꯤꯇꯪ ꯃꯝꯁꯤꯜꯂꯛꯄ ꯇꯥꯏꯃꯤꯡꯗꯒ ꯍꯥꯏꯐꯦꯠ ꯈꯣꯡꯕꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯀꯅꯥꯅ ꯁꯩꯊꯥꯔꯤ ꯈꯣꯡꯂꯅꯨ ꯆꯦꯛꯂꯥ ꯀꯔꯤꯒꯤꯗꯃꯛ ꯈꯣꯡꯂꯅꯨ ꯍꯥꯏꯔꯤꯅꯣ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤ ꯑꯝꯇꯪ ꯃꯌꯥꯝꯗꯪ ꯇꯥꯔꯒ ꯏꯁꯩꯔꯣ ꯏꯕꯨꯡ ꯅꯥꯏꯔꯛꯏꯁꯦ ꯏꯁꯩ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯈꯣꯡꯂꯅꯨ ꯆꯦꯛꯂꯥ ꯊꯃꯣꯏ ꯑꯒ꯭ꯂꯥꯗ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯁꯤ ꯏꯁꯩꯁꯦ ꯊꯥꯗꯣꯛꯂꯒꯦ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯣꯡꯂꯅꯨ ꯆꯦꯛꯂꯥ ꯊꯃꯣꯏ ꯑꯒ꯭ꯂꯥꯗ ꯑꯍꯩꯕꯝ ꯁ꯭ꯌꯥꯝ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜꯗ ꯊꯝꯕꯤꯔꯝꯕ ꯃꯨꯠꯅꯥꯏꯗꯅ ꯂꯩꯍꯧꯔꯒꯗꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯑꯣꯖꯥ ꯆꯥꯟꯗꯝ ꯁꯃꯥꯆꯣꯔꯟꯅ ꯏꯕꯤꯔꯝꯕ ꯏꯁꯩꯅꯤ ꯂꯦꯡꯗꯅ ꯂꯩꯍꯧꯔꯅꯤ ꯃꯌꯦꯛ ꯏꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛꯇ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦ ꯈꯣꯟꯖꯦꯜꯗꯒꯤ ꯁꯛꯇꯣꯔꯛꯄꯗꯁꯨ ꯌꯥꯝꯅ ꯐꯖꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ khonglenu chekla hai thamoi aklada khonglenu chekla hai thamoi aklada hadok lage nangbu punsi simagi hadok lage nangbu punsi simagi khonglenu chekla hai thamoi aklada aigi thamoi pinjara manungda aigi thamoi pinjara manungda sana china yo jabanangbu sana china yo jabanangbu premgi thauri sikhatlaga premgi thauri sikhatlaga singlo lana pai ragera ho singlo lana pai ragera hai khonglenu chekla hai thamoi aklada hajaruba aina ashagi pamilda lajaruba nangbu punsigi oina hajaruba aina
आशागी पामेलदा लाचरुबा नंबु पुंसिगी ओइना मक्त्रबा आईगी थामोय मंदिरदा मक्त्रबा आईगी थामोय मंदिर नुंदा ओइरे दो हौजिक्ति मंग लानगी ताइबंग ओइरे दो हौजिक्ति मंग लानगी ताइबंग होंगलनु चेक्लाय थामोय अक्लादा हादोगलगे नंगु पुंसी सिमगी हादोगलगे नंगु पुंसी सिमगी होंगलनु चेक्लाय थामोय अक्लादा होंगलनु चेक्लाय 이거 하시 사르 방에 해질라카노 아hinda makuna khongudi kijai hairi hoi ahinda makuna khongmuse makuji uche loibo masi usiek ki kaino da group da singdi singe aduga masi kari hani aikoina makusi ahinda khongmuse kiri se ihe kaawbane hairoibo adune aise koko puma mo hai tare ni makuje khongi ki hai ado aidi amukta tadri tarasu makuni haidi taramaga sune makuna simai khongi habdo khangdabani mani makuna makuki khongdo hoi makuji simai khongi habdo khangdani na taramasu dum khangde khangaro usi amagi khonjeni asyam nu sidaga haira masaki duini chen hoi ado ibung nu sibana haibadi hiktok sabang ngamjade haisibu kamai tawba jana sibu chumbro chumba haidi haibo haisida hoi kaino ni da masi si aina haining base kari haini nungsibana haibadi hiktok ningai leti haibra adu hiktok sabang ngamjade haiba ngasagi nungsibadu heman gi bai tare ngasagi kanagum ne isai du sai thari dana adu phari bra phatri bra hairak pa khude mag yaradi amarom da phatte amarom da phai hai tare afabadu khatani yadauba phattabuna tungda thamam tare adumai to ngasai isai du sai thai nuksibana hairak pawa hai ningsingduna asum lai haledo sai kaung ngam da du hai tare aidi isai ma hairak de boi ningure dogari isai onare isai ro ai ju khangde chipa da pakoi ta gak thokpuri sai sana bu du hai tare pare dudi ibung isai sima nachan nabu keno tawrage nuksibana haibadi hiktok sabang ngamjade haiba isai se hoi jama khong lamdagi lei nei bung lei wow asadudi ibung yam ta haning bai tare le ai taninge nungsi ai ding sai aina khalidu sagi ai gi kok ta ne sagi isai du nuksibana hairak pawa hai mandaki ni gam leitro adu sum ningjang pa adu hojiki isai aseng bai leibra ta tho si ti ma aseng bagi lei ibung khudol ta ama ge mayam puna taminarasi Pusparani gi khonjel da khaidem imona saireng ba aduga sori senjamna thawai happy bai sai ni ya kudol tamjari Sige
ꯑꯁꯤꯒꯨꯝꯕ ꯏꯁꯩꯁꯦ ꯏꯟꯈꯠꯂꯛꯄ ꯅꯍꯥꯁꯤꯡꯗ ꯇꯥꯍꯟ ꯌꯥꯄꯣꯟꯇꯦ 하이군나 ꯂꯣꯏꯁꯤꯜꯂꯒ ꯊꯝꯁꯤ 아카바수 야위 아톰바수 야위 아야고수 로 야위 시디 ꯃꯑꯣꯡ ꯀꯩꯅꯣꯝꯅꯤ ꯀꯩꯅꯣꯝꯅꯤ ꯀꯣ ꯁꯤ ꯏꯁꯩꯁꯦ ꯑꯗꯨꯅ ꯏꯟꯈꯠꯂꯛꯄꯗ ꯑꯩꯗꯤ ꯉꯁꯤꯅ ꯇꯥꯍꯟ ꯑꯍꯥꯟꯕꯅꯤ ꯌꯥꯄꯣꯟꯇꯦ ꯏꯁꯩ ꯇꯥꯔꯤꯁꯤ ꯑꯗꯩꯗꯤ ꯉꯁꯥꯏ ꯏꯁꯩꯗꯣ ꯂꯩꯒ ꯍꯥꯏꯔꯒ ꯑꯩꯗꯤ ꯂꯩꯇ꯭ꯔꯦꯒ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦ ꯂꯩꯅ ꯊꯣꯛꯑꯦ ꯊꯥꯖꯤꯜꯂꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯝ ꯐꯖꯩ ꯂꯩꯕꯅꯦ ꯋꯥꯈꯜꯁꯦ ꯀꯔꯣꯝ ꯆꯠꯊꯣꯛꯎꯔꯤꯅꯣ ꯇꯧꯔꯤꯁꯦ ꯁ꯭ꯋꯥꯏꯗꯤ ꯄꯣꯞ ꯂꯥꯎ ꯇꯥꯔꯝꯅꯤꯅ ꯊꯦꯡꯉꯀꯥꯟꯁꯤꯗ ꯍꯣꯏ थागेचरी टेम्पो ꯃꯝꯁꯤꯜꯂꯛꯂꯦ ꯑꯩꯒꯤ ꯂꯝꯕꯤ ꯖꯦꯅꯥ ꯈꯨꯃꯟꯊꯦꯝꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯗꯣꯔꯛꯑꯗꯤ ꯀꯃꯥꯏꯅ ꯊꯥꯔꯛꯇꯣꯔꯤꯒꯦ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯤꯌꯣ ꯑꯗꯣ ꯏꯕꯨꯡꯁꯨ ꯏꯁꯩ ꯑꯝꯇ ꯀꯔꯤ ꯏꯁꯩ ꯆꯤꯛꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯏꯕꯨꯡꯅ ꯀꯔꯤ ꯏꯁꯩ ꯇꯥꯅꯤꯡꯒꯦꯗꯣ ꯑꯝꯇ ꯅꯆꯟꯁꯨ ꯈꯪꯖꯒꯦꯅ ꯏꯁꯩ ꯑꯝꯇ ꯂꯧꯈꯠꯄꯤꯌꯨꯅ ꯏꯁꯩꯁꯦ ꯑꯩꯁꯦ ꯇꯥꯅꯤꯡꯕꯗꯤ ꯃꯌꯥꯝ ꯇꯥꯅꯤꯡꯉꯦꯕꯀꯣ ꯍꯣꯏ ꯑꯗ ꯇꯥꯅꯤꯡꯕꯗꯨꯗ ꯈꯤꯇꯪ ꯂꯥꯡꯕ ꯅꯠꯇ꯭ꯔꯒꯗꯤ ꯆꯥꯁꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯄꯤꯌꯨ ꯀꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯅꯪꯒꯤ ꯊꯃꯣꯏꯁꯤ ꯄꯤꯌꯨ ꯑꯩꯒꯤꯁꯨ ꯊꯃꯣꯏ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯁꯨ ꯄꯤꯛꯂꯕ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯁꯦ ꯈꯪꯍꯟꯒꯦ ꯁꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯊꯃꯣꯏꯗꯣ ꯄꯤꯔꯛꯎ ꯑꯩꯒꯤ ꯊꯃꯣꯏꯁꯤꯒꯤ ꯃꯅꯥꯛꯇ ꯊꯝꯖꯟꯒꯦ ꯑꯗꯨꯒ ꯀꯔꯤ ꯃꯔꯨꯞ ꯁꯥꯟꯅꯍꯟꯒꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯒ ꯍꯩꯇꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯁꯩꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯨꯝ ꯇꯥꯅꯤꯡꯕ ꯏꯕꯨꯡ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯀꯩꯅꯣ ꯆꯍꯤ ꯃꯅꯤꯡꯂꯣꯝꯗꯩ ꯊꯤꯔꯛꯄꯗ ꯆꯍꯤ 53 ꯆꯍꯤ 53 ꯁꯨꯔꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯅ ꯑꯣꯏꯇꯥꯔꯦ ꯉꯍꯥꯋꯥꯏꯒꯤ ꯏꯁꯩ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯈꯪꯗ꯭ꯔꯤꯁꯦ ꯃꯁꯤ ꯀꯩꯅꯣꯅꯦ ꯃꯤꯑꯣꯏꯕꯒꯤ ꯍꯥꯏꯗꯤ ꯃꯤ ꯑꯃꯃꯝꯒꯤ ꯃꯣꯠ ꯍꯥꯏꯗꯨꯅꯤ ꯆꯪꯀꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯔꯥꯡꯕꯁꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯏꯪꯕꯁꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯖꯕ ꯑꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯅꯧꯕ ꯏꯁꯩꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯀꯔꯤ ꯂꯧꯁꯟꯗꯕ ꯍꯥꯏꯗꯣꯏꯔꯥ ꯑꯗꯒꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯣ ꯇꯥꯔꯒ ꯌꯦꯡꯁꯤ ꯃꯁꯤ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯏꯁꯩꯅꯣ ꯑꯣꯟꯊꯣꯛꯄꯅꯦ ꯑꯩꯗꯤ ꯏꯕꯨꯡꯁꯦ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯑꯃ ꯈꯜꯂꯛꯀꯗ꯭ꯔꯥ ꯌꯥꯝ ꯁꯦꯠ ꯑꯣꯏꯕ ꯑꯃ ꯈꯜꯂꯛꯀꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯨꯠꯁꯦ ꯑꯔꯣꯏꯕꯤꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯑꯝꯇꯪꯗꯤ ꯌꯦꯡꯒꯦꯅ ꯑꯩꯁꯨ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯕꯅꯦ ꯑꯗꯣ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯏꯕꯨꯡꯅ ꯈꯜꯂꯝꯃꯤꯁꯤꯒ ꯌꯥꯝ ꯊꯤꯅ ꯑꯣꯟꯅꯔꯦ ꯑꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯏꯁꯩ ꯑꯏꯕꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯄꯤꯌꯨ ꯑꯩꯒꯤꯁꯨ ꯄꯤꯛꯂꯕ ꯊꯃꯣꯏ ꯑꯃ ꯂꯩ ꯍꯥꯏꯔꯤꯁꯦ ꯀꯔꯝꯃꯥꯏꯅ ꯃꯥꯁꯦ ꯁꯩꯊꯥꯔꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯏꯁꯩꯁꯦ ꯏꯕꯨꯡꯅ ꯍꯥꯏꯔꯕꯅꯤꯅ ꯅꯆꯟ ꯂꯧꯈꯠꯆꯔꯒꯦ ꯁꯨꯔꯦꯟ ꯗꯤꯄꯛ ꯑꯗꯨꯒ ꯀꯥꯖꯜ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕ ꯏꯁꯩꯅꯤ ꯑꯦꯂꯥꯡꯕꯝ ꯅꯤꯇꯥꯒꯤ ꯃꯌꯦꯛꯇ ꯄꯣꯏꯔꯩ ꯊꯣꯛꯁꯣꯝꯅ ꯊꯋꯥꯏ ꯍꯥꯞꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯏꯁꯩ ꯑꯃꯅꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯍꯣꯏ ꯏꯆꯟꯕꯨ ꯊꯥꯒꯠꯆꯔꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯌꯨ ꯑꯩꯒꯤꯁꯨ ꯄꯤꯛꯂ ꯃꯐꯝ ꯑꯃ ꯅꯪꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯈꯟꯕꯤꯅꯕ ꯅꯪꯒꯤ ꯋꯥꯈꯜꯗ ꯄꯤꯌꯨ ꯑꯩꯒꯤꯁꯨ ꯄꯤꯛꯂ ꯃꯐꯝ ꯑꯃ ꯅꯪꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯅꯤꯡꯁꯤꯡꯅꯕ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪꯒꯤ ꯑꯋꯥꯕꯅ ꯑꯩꯒꯤꯁꯨ ꯑꯋꯥꯕꯅꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪꯒꯤ ꯑꯋꯥꯕꯅ ꯑꯩꯒꯤꯁꯨ ꯑꯋꯥꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯌꯨ
ꯃꯐꯝ ꯑꯃ ꯅꯪꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯈꯟꯕꯤꯅꯕ khajikdang oirabasu aibu khanbinaba 이세이세 이마 이별 매암 tumba kairamba soiroi adubu khangdine isai ano no thajandana tumba sum thugai bi pem moina ta doribra ari bamtang chanjira ariba aina sum khanbadane bo akhoi taibang mioi base hoi ai hekta hairage hayo yai yai ai isa se dum pi asu dum chawre lejei ko chumi ko hoi ai thi je ai isana ai je khatang phajaramadi phaina khanjabadi dum yai ba ko ado athi gre da hairadi thamoi da kainom phawidana ko hoi hoi min he hairak pa se adu mai tawdana praman se khadi chan di chanadre
wahai se ado chawi hai tare akhoi miyoi ba se mana tawri ba sinpham mana pari ba thabak thorom dogi matung ina hoine police bu oirasu adegi driver bu oirasu haidi anchor staff bu oirasu ngasai chawi hai tare pari ba sinpham dogi matung ina ado haidi pai da miduna khangdabado paiba miduna khangbani na dui matang de mai chai hai base kanamtana khangoeba ngasagi mai pairubaga mangonda maisha phawgibado aduna di khangdoine ba ai mai paidaba ise mai chai kenu su khangoeba adu main tawdana sum hai tare hospital daga security na sawai matang sidi bo as hoi haidana kana ponte ba adu su leire ado police station da chawe doctor no hospital da chawe isan gi do kenom ni sange ojana school da chawe isai am su lei ne du adu oi do ro kai isai yo ne kai no moi kana nom na sakpani ba ko chawi haibra ke ai se hai ge tawna ama aduga haidokibana ama koichat chat leire wari se ada ibung ni sei ma matang je pusalami tar se hoi adu khani ning jang ai ne ibung sin ning singan ge tawni leibani sei ma chawda ba leite to adu loina sa howi tawdo sam phajabani adu ning singe ibung ne haudoraktana aina hai ge khali na wari ma duga ibung na bhap phaman badagi sei puthore ai khale ba isan adu di chanar ni sinai khali si sai chawba sum isan sum tawdo adam hai badu dai si chawrani adu dadi isaim leibani sine yu wa khanjing atang da balok tholei si ibungi lakse sum halage na sana hoi tamina si me linthoi sagol sem gi khonjel da chawda leite loina chawi suna se howi sei kudol tamsege yam isai simu tamina si dina oinam gi mek ta Jiten Kumar Naurem na thawai happy ki we sei ni kudol tamjari
exam holder dokterna hospital da sintak pana exam holder mahairoina organization da maira paibina lekai wa thokta mahairoina organization da maira paibina lekai wa thokta sauda leite loina changwi sauda leite loina changwi ri 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 isay mek sibu ibiriba ibung dinna oinaw थागतजरी अदुनी असेंबा कोइना चलमगनी वखल होय थागतजरी नेने अरुने कोइजम थेंगबो मतम सिफावदा पुपु होपसल लेबिरी रोशनी अलांगबम लेबिरी मयाम लोई लेरी थंबाल स्ना लाइश्रमसु लेबिरी चे मारिया लेबिरी ngan thoibiri yoje live chat ki oina debu salam ibung san अथेंबद फरक थाबलगुम हाइतारे मयाम से इबुं मिट की लेतेंग ओइजरी को अखोइगे याम नुंगाई लिंजेन थोइबिना कैनोम हाइरिगे ई कैनो लिंजेन थोइ जे सिनने अखोइगी हौरफम अखोइगी सक्ताक्सी हाइतारे हाइसिना जी यावरमदो मी खुदिंगमक अमतल दि थोमद्रदि हाइबा खोंजन जे थोमद्रगदि इचन हाइतारे कनामतन इमा कौबुसुंग अमरोय बाबा कौबुसुंग अमोय इजौ कौबुसुंग अमोय इसे कौबुसुंग अमोय हाइतारे अदगी ngसागी ए हाइरिसे ए से मु मयेक से मु ए हाइबा मयेक से अखोइना ngangbदम याउद्रगदि ngसागी ए बी सी मे से कमाय पादोइबो खलो खलो होय इबुंगना सो हारे को अदो सिमाइना वाजे सुमगा पकान सिदा ए सिना कराय वा याउगिमनो खंगदबा होय ई सिजु कराय वा याउगिमनो खंगदबा अदो लिंजेन थोइबिदि याम मुन्ना ताबिरमे अदुगा ताबदा होय अमुसु हाइगे तौरे खंगौदबा हाइतारेने को अदो मियोइबगी हे सोइबा लान बाहाइबसिमा दुम लैरबनिना को ngसागी आ ए ई आ सि याउद्रगदि ngसाई खोंथोकसे खोगी इसै मक्ता सकपोरसु आ सि चिंगदोइनेबा अदगी ए सि मुग हारप मतमते ए सि क्राइदगी कमाय तौर हौरखिबनो हाइबसे सुम सिजनद अखोगी लोनसे अदुम याउबनि हाइतारे ngसागी पुंग अमते येबिउनेबो होय पुंगदो कमायना थिनजिगे करम मोंग तांग 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 नंगसु येइदाइने तांग आरगा दुम 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 चियोन अदु खतसु लैते अदुगा जगोई से पुंगलोन की मतुंग इना सागदबने हाबसु लैको सागी वारी सिदा खरा हेंजिलंबदी ओइरंबा याइबको सागी सिजिनरीबो वाट की मतुंग इना ई खरा यावरमसु ए खरा यावरमसु इचनबु कौरो ई यावदोइनी अदगी अंगांगबु कौरोसु ए यावदोइनी नत्रा ngसागी खोंथोकसे हाइतारे ए आ ई उंगसे दुम हाइदि यावनबनेबको होय इचन मसिचे कैनोनी ngसाई दुम हाइदि हेंजना खंजलंबै हाइतारेको मसि थंगरगा अखोइनिगी डायलॉग मतेमसु तौरे अदो इसी सही फजरम तानिंगे इदि हाइरो नेबो आइदिने सुम थेंजलकपा थेंगिगैने ngसागी इसै अरि अरिबसे अइने सुम तानिंगबको तानिंगबा हाइसि कमाय तब सेंस ला इबुंगी वाखल सेंस ला सेंस लाखरे ngसाई सुम लांगम बसिंग तो होजि पुंग 12 मता दोरे वारिबको तारमदाइ सिदा ngसागी थेंगला अहिंग मतम सिदा तामला तंपाक लमदमदा तेंग थाना ओइना तारिबसे असवा आइना खलो इबु थेंगला हिंग मतम सिदा थौरम सिबु नुंगाइना ताबिरिबो येंबिरिबो मयाम थागचरि हरक तो मालुरे अदुगदि ओजा अमरजित की इसै सि ओइ लेरमबै वानि बुंग तानिंग इसे थेंगा कांदने सम सिगुम इसै सिम तारा कांदने पुंगनिंगा से हेंग नुंसिबा मित्तगी पीगा से टॉप एता तागिबा खंगौदे हाइतारेने अदुना सि सयमतंग इचना खुदोन तंबिरगदि नबुंगजिंग सिगी को आई पेले हाजब तारे येंग तारे दना मयाम संग मयाम गा पुन्ना इबुंग से सिगी इसै से तारा कांदा करि रिएक्शन लाके दो होय होय ददि मयाम तामिनसी श्याम कुमार ओक्रम की मयेकता असेम अमरजित की खोंजेल दा
isai khudol tamjari
Pamin umang fauna lagle Sing mai khona kon thang yai re Pamin umang fauna lagle Tam ki chal mai dai janura Tam ki chal mai dai janura Lakshi kadai yong am dare Aying matam sida tam tam paklam dam da Tikhana oina tari base oi dara ne aigi mai tai leisa Tena aying matam sida Tam la tam paklam dam da Tikhana oina tari base oi dara ne Aigi mai tai leisa Thagasari me apom namak live telengsin video me am hojikti matamna puraktana inspector tayagi anobo episode amuk me am puna tamina bagi tanza do muk lae duna me am makhan mathel gi sei tabiriba athengba matam si phawada thorom sibu support tawbiriba thawai hapiriba me am hana hana thagachabaga loinana mathangi page ta inspector tayagi anobo episode puduna laksage hojiki di me am pumna makpu pusparani laishom amadi jiban naure manina khurumjari